ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯄꯥ ꯃꯆꯥ ꯑꯣꯟꯅꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯒꯤ ꯂꯩꯀꯥꯏ ꯑꯃꯗꯅꯤ ꯊꯣꯏꯕ ꯃꯌꯨꯝ ꯉꯟꯇꯥꯅ ꯄꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯈꯪ ꯐꯥꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯁꯥꯗꯨꯅ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯊꯣꯛꯂꯦ꯫ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯑꯃꯨꯕꯤꯗꯤ ꯃꯆꯥ ꯁꯦꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯣꯏꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯊꯣꯏꯕꯗꯒꯤ ꯆꯍꯤ ꯌꯥꯝꯅ ꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯑꯃꯨꯕꯤ ꯃꯆꯥꯅꯨꯄꯥ ꯃꯤꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯄꯥꯗꯣ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯅꯄꯥꯗꯣ ꯑꯝꯇ ꯊꯤꯔꯨꯆꯣ ꯆꯠꯂꯣ, ꯏꯃꯥ ꯌꯥꯝ ꯄꯥꯈꯠꯂꯦ꯫" ꯃꯤꯍꯦꯟ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯀꯣꯛꯀꯥꯗꯨ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯏꯃꯥꯅ ꯆꯠꯄ ꯊꯤꯡꯅꯤ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯅꯦ ꯏꯃꯥ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ꯫ ꯑꯗꯨꯅ ꯑꯗꯨꯝ ꯃꯥꯏ ꯍꯟꯖꯔꯛꯆꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯤꯔꯨꯆꯣ ꯍꯥꯏꯕꯅꯤꯃꯤ꯫ ꯅꯣꯏ ꯅꯄꯥꯗꯣ ꯍꯟꯗꯛꯇꯤꯅꯦ ꯏꯔꯥꯡ ꯑꯃꯁꯨ ꯇꯧꯕꯅꯤ꯫ ꯄꯥꯕꯒꯤꯕꯨ ꯀꯩꯅꯣ, ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯍꯥꯃꯨꯅꯦ ꯑꯗꯨꯝ ꯂꯩꯔꯤꯁꯦ꯫ ꯅꯪꯕꯨ ꯆꯠꯂꯣꯗ, ꯋꯥꯁꯨ ꯉꯥꯡꯗꯅ ꯂꯩꯔꯅꯨꯗ꯫ ꯇꯜꯂꯤꯀꯣ ꯑꯩ ꯆꯠꯄꯒ꯫ ꯆꯠꯅꯤꯡꯉꯒꯅ ꯏꯃꯥ ꯀꯣꯛ ꯆꯠꯂꯣ꯫ ꯑꯩꯅ ꯆꯠꯄꯗꯣ ꯈꯔ ꯐꯖꯗꯦꯅ ꯇꯧꯕꯅꯤꯃꯤ ꯅꯪꯕꯣ꯫ ꯀꯩꯗ ꯑꯃꯨꯛ ꯐꯖꯗ꯭ꯔꯒꯦ? ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ ꯍꯥꯏꯅꯈꯤꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯍꯥꯏꯅꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪ ꯆꯠꯂꯣꯕ ꯑꯝꯇ." ꯃꯤꯍꯦꯟ ꯃꯥꯁꯨ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯅ ꯂꯩꯊꯣꯛꯂꯕꯗꯤ ꯃꯃꯥꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯔꯣꯏ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯠꯂꯒꯦ ꯑꯩꯗ꯫ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯀꯣꯛꯇꯅꯦ ꯁꯝ ꯈꯔ ꯍꯧꯖꯔꯤꯁꯦ ꯂꯣꯏꯅ ꯀꯦꯟꯈꯤꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯡꯒꯥꯜꯗ꯫ ꯑꯃꯨꯕꯤꯁꯨ ꯃꯆꯥꯅ ꯊꯣꯛꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕ ꯄꯥꯈꯪ ꯑꯃꯗꯒꯤ ꯇꯥꯗꯅ ꯁꯦꯠ ꯆꯥꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯄꯨ ꯈꯪꯗꯕ ꯃꯤꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯊꯤꯕ ꯃꯥꯜꯂꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯣꯏ꯫ ꯊꯣꯏꯕ ꯃꯁꯛꯇ ꯃꯇꯧꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯦꯡ ꯇꯥꯕ ꯅꯠꯇ꯭ꯔꯤ꯫ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯤꯡꯂꯛꯀꯅꯤ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯝꯂꯤꯉꯩ ꯇꯨꯃꯤꯟꯅ ꯊꯣꯔꯛꯄꯅꯤ ꯌꯨꯝ ꯑꯗꯨꯗꯒꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅ ꯂꯨꯝꯂꯤ꯫ ꯊꯣꯏꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯅꯃꯥꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯏꯆꯜꯅ ꯑꯣꯏꯅ ꯑꯩꯒꯤ ꯆꯥꯒ ꯇꯟꯒꯗꯣ ꯄꯤꯕꯤꯔꯛꯑꯣ." ꯂꯩꯁꯥꯕꯤꯗꯨꯁꯨ ꯊꯣꯏꯕꯒꯤ ꯃꯁꯥ ꯅꯥꯟꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯁꯨ ꯅꯨꯄꯤꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯀꯩꯗꯧꯔꯒꯦ ꯈꯨꯝꯗ꯭ꯔꯗꯤ?" ꯍꯟꯗꯛꯇꯤ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯨꯝꯂꯛꯏ, "ꯇꯥꯏꯌꯦ, ꯄꯤꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯄꯨꯊꯣꯔꯛꯑꯣ ꯆꯥꯒ ꯇꯟꯒꯗꯣ." "ꯍꯣꯏ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯨꯀꯣ." ꯂꯩꯁꯥꯕꯤ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯏꯍꯧꯗꯦ ꯁꯠ ꯂꯥꯎꯅ ꯆꯥꯒ ꯇꯟꯒꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯣꯂꯤ ꯃꯣꯂꯤ ꯅꯨꯄꯤꯗ ꯈꯥꯏꯕꯗꯨ ꯍꯧꯔꯛꯏ, "ꯏꯆꯟꯒꯤ ꯆꯥꯒ ꯇꯟꯒꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯈ꯭ꯔꯦꯗ." ꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤꯗꯨꯁꯨ ꯅꯣꯛꯃꯤ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯁꯨ ꯇꯟꯗꯨ ꯃꯆꯦꯠ ꯑꯃ ꯆꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯇꯟꯁꯨ ꯌꯥꯝꯅ ꯍꯥꯎ, ꯃꯤꯡꯁꯨ ꯌꯥꯝꯅ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯏꯆꯟꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ?" ꯂꯩꯁꯥꯕꯤꯗꯨꯁꯨ ꯄꯥꯈꯪ ꯃꯁꯛ ꯃꯇꯧ ꯐꯖꯕꯅ ꯃꯤꯡꯒ ꯍꯪꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ, "ꯑꯕꯦꯝ ꯀꯧꯏ꯫ ꯇꯥꯃꯣꯒꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ?" "ꯑꯩꯒꯤꯗꯤ ꯃꯉꯥꯜ ꯀꯧꯏ." "ꯑꯗꯨꯗꯤ ꯑꯩꯅ ꯇꯥꯃꯣ ꯃꯉꯥꯜ ꯍꯥꯏꯅ ꯀꯧꯕ ꯇꯥꯔꯦ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯑꯕꯦꯝ ꯍꯥꯏꯅ ꯀꯧꯔꯅꯤ." ꯑꯕꯦꯝ ꯃꯥꯁꯨ ꯇꯟ ꯆꯥꯒꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕꯅꯤ꯫ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯊꯣꯏꯕ ꯃꯥꯒ ꯋꯥꯔꯤ ꯆꯤꯛꯊꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯇꯥꯃꯣ ꯃꯉꯥꯜ, ꯇꯟ ꯑꯃꯒ ꯍꯥꯄꯛꯎꯔꯥ?" "ꯍꯥꯄꯛꯎ꯫ ꯅꯪꯒꯤ ꯇꯟꯁꯦ ꯑꯩꯗꯤ ꯆꯥꯔꯤꯕ ꯃꯈꯩ ꯍꯦꯛ ꯄꯦꯟꯗꯦ." ꯑꯕꯦꯝ ꯃꯥꯁꯨ ꯊꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯣꯃꯣꯟ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯁꯨ ꯑꯕꯦꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯑꯕꯦꯝꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯄ, "ꯕꯥꯕꯥ, ꯅꯪꯗꯤ ꯁꯤꯗ ꯄꯥꯈꯪ ꯁꯥꯒꯠꯇꯅ ꯏꯔꯥꯡꯒꯁꯨ ꯇꯧꯗꯅ ꯂꯩꯔꯝꯃꯤꯅꯦ, ꯑꯗꯨꯁꯨ ꯅꯆꯥꯒꯨꯝꯕꯤꯗꯨꯗ." "ꯇꯧꯒꯗꯕ ꯑꯩꯅꯗꯤ ꯇꯧꯗꯦ, ꯇꯧꯔꯣꯏꯗꯕ ꯄꯥꯕꯅ ꯄꯪꯇꯧꯗ ꯇꯧꯗꯨꯅ ꯂꯩ." ꯊꯣꯏꯕ ꯏꯄꯥ ꯄꯥꯈꯠꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛ ꯌꯦꯡꯂꯛꯄꯗ ꯃꯤꯍꯦꯟ ꯃꯄꯥꯗ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯃꯤꯍꯦꯟꯗ ꯁꯠ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯛ ꯁꯨꯈꯪ ꯈꯪꯅꯗꯕ ꯃꯤꯒꯤ ꯃꯑꯣꯡꯗ, "ꯀꯥꯏꯗꯒꯤ ꯄꯥꯕꯅꯣ? ꯑꯩꯁꯦ ꯄꯥꯈꯪꯅꯤꯅꯦ, ꯄꯥꯈꯪ꯫ ꯄꯥꯕꯅ ꯄꯥꯈꯪ ꯁꯥꯖꯅꯤꯡꯕꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ."
ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗ ꯄꯥꯕ ꯀꯧꯔꯛꯏꯗꯨꯕꯣ? ꯄꯥꯕꯔꯣ ꯑꯩꯔꯣ ꯉꯥꯎꯔꯤꯁꯦ ꯑꯃꯗꯤ ꯑꯣꯏ꯫ ꯊꯣꯏꯕ ꯏꯉꯛ ꯉꯛ ꯆꯥꯟꯅꯅ ꯂꯦꯞꯇꯨꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯕꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯑꯕꯦꯝ, ꯇꯟꯗꯨ ꯄꯨꯊꯣꯔꯛꯑꯣ꯫ ꯅꯪ ꯂꯨꯝꯕ ꯂꯥꯛꯄ ꯃꯤꯅ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯎꯕꯗ ꯀꯜꯂꯛꯇꯅ ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯄꯪꯍꯥꯏꯗ ꯍꯥꯏ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯊꯣꯏꯕꯒꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯕꯦꯝꯁꯨ ꯊꯣꯏꯕꯅ ꯍꯥꯏꯕ ꯋꯥꯗꯨ ꯊꯥꯖꯔꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯇꯥꯃꯣ ꯃꯉꯥꯜ꯫ ꯃꯤꯍꯦꯟ ꯃꯃꯤꯠ ꯃꯅꯥꯒ ꯂꯥꯎꯊꯣꯛꯂꯒ, ꯑꯦ, ꯀꯔꯤ? ꯇꯥꯃꯣ ꯃꯉꯥꯜꯂꯕ? ꯊꯣꯛꯄꯒꯤ ꯏꯄꯥꯅꯤꯗ, ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯃꯥꯅ ꯇꯧꯔꯒ ꯂꯩꯔꯦꯕ꯫ ꯑꯕꯦꯝ ꯃꯥꯁꯨ ꯃꯤꯍꯦꯟꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯇꯥꯁꯤꯜꯂꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯕꯦꯝ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯣꯏꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯇꯨꯃꯤꯟ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥ? ꯅꯪ ꯂꯥꯛꯇꯅ ꯑꯩꯁꯦ ꯂꯩꯁꯥꯕꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯒꯗꯧꯔꯤ꯫ ꯑꯝꯇ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯕꯥꯕꯥ, ꯁ꯭ꯋꯥꯏꯗꯅꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯤ, ꯌꯨꯝꯗ ꯆꯠꯁꯤꯂꯥꯛꯑꯣ꯫ ꯏꯃꯥꯅꯁꯨ ꯄꯥꯕ ꯊꯤꯔꯨꯆꯣꯅ ꯂꯥꯛꯏꯅꯤ꯫ ꯅꯃꯥꯗ ꯑꯩꯁꯦ ꯃꯃꯥꯟꯅꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯋꯦꯅ ꯍꯥꯏꯖꯜꯂꯨꯆꯣ ꯆꯠꯂꯣ꯫ ꯃꯤ ꯑꯕꯦꯝ ꯊꯣꯔꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯃꯤꯍꯦꯟ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ, ꯑꯁ ꯂꯣꯏꯔꯦꯍꯦ, ꯃꯆꯥꯒꯨꯝꯕꯤꯁꯤꯗ ꯏꯔꯥꯡꯒ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯔꯦ꯫ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ꯫ ꯑꯩꯅ ꯌꯨꯝꯗ ꯆꯪꯉꯨꯔꯒ ꯏꯃꯥꯅ ꯇꯧꯗꯣꯏꯗꯣ ꯎꯔꯦ, ꯑꯗꯨꯅꯅꯦ ꯄꯥꯕꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯣꯏꯕ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯔꯛꯄꯒ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯕꯦꯝꯅ ꯀꯧꯔꯛꯂꯝꯃꯤ, ꯇꯥꯃꯣ ꯃꯉꯥꯜ, ꯇꯟꯁꯦ ꯁꯤꯗ ꯊꯝꯃꯝꯃꯒꯦ꯫ ꯇꯥꯃꯣ ꯃꯉꯥꯜꯕꯨ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯕꯦꯝꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯂꯥꯛꯑꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯪꯉꯣꯟꯗ ꯀꯥꯔꯟ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤꯕꯅꯤ꯫ ꯇꯥꯃꯣ ꯃꯉꯥꯜ ꯀꯥꯏ ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯅꯨꯄꯥꯁꯤꯗ꯫ ꯊꯣꯏꯕ ꯄꯥꯈꯠꯅ ꯃꯆꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯪꯕꯣ꯫ ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯇꯥꯔꯒ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤꯅꯦ꯫ ꯈꯟꯅꯤꯡ ꯈꯟꯖꯁꯅꯨ, ꯑꯩꯗꯤ ꯑꯆꯨꯝꯕ ꯍꯥꯏꯖꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯝꯇ ꯆꯠꯂꯣ꯫ ꯅꯪ ꯂꯩꯔꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯅꯤ꯫ ꯀꯔꯤꯒꯤ ꯐꯔꯛꯅꯣ? ꯆꯠꯂꯣꯏ꯫ ꯑꯃꯨꯛꯁꯨ ꯑꯕꯦꯝ ꯊꯣꯏꯕꯕꯨ ꯀꯧꯔꯛꯂꯝꯃꯤ, ꯇꯥꯃꯣ ꯃꯉꯥꯜ, ꯇꯟꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯕꯤꯍꯧꯔꯣ꯫ ꯍꯣꯏ꯫ ꯃꯤꯍꯦꯟꯁꯨ ꯃꯄꯥꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ, ꯃꯤꯡꯒꯁꯤꯅ ꯃꯉꯥꯜ ꯀꯥꯏ ꯊꯣꯏꯕ ꯀꯧꯕ ꯃꯥꯅ ꯑꯣꯟꯊꯣꯛ ꯍꯩꯅꯁꯨ ꯑꯣꯟꯊꯣꯛꯈ꯭ꯔꯦ, ꯐꯠ ꯑꯗꯨꯝ ꯐꯖꯩ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯉꯥꯡꯅ ꯂꯩꯔꯗꯤꯅꯦ ꯉꯁꯤꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏ꯫ ꯑꯩ ꯑꯝꯇ ꯇꯟ ꯆꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯝꯗꯅ ꯃꯍꯥꯛꯁꯨ ꯉꯁꯥꯏ ꯐꯝꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯝꯃꯤ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ꯫ ꯃꯤꯍꯦꯟ ꯃꯥꯁꯨ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ, ꯀꯥꯟꯅꯗꯦ ꯁꯤꯗꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯨꯄꯤꯗ ꯀꯃꯥꯏꯅ ꯏꯔꯥꯡ ꯍꯧꯖꯤꯟꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯒꯦ ꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯣꯠꯐꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯄꯥꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯐꯝꯂꯝꯃꯤ꯫ ꯄꯣꯠꯐꯝ ꯑꯗꯨꯁꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯗꯤ ꯃꯆꯥꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯈꯤꯕ ꯑꯁꯤꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯑꯃꯨꯛ ꯇꯧꯔꯦꯗꯣ, ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯒ ꯏꯔꯥꯡ ꯇꯧꯅꯒꯦ ꯇꯧꯕꯁꯦ ꯑꯃꯨꯛ ꯌꯦꯠꯂꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯏꯆꯥ ꯅꯨꯄꯥꯁꯨꯅꯦ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯕꯦꯝ ꯃꯥꯁꯨ ꯃꯤ ꯑꯅꯧꯕ ꯆꯪꯂꯛꯄ ꯑꯁꯤꯗ ꯃꯤꯍꯦꯟꯗ ꯃꯃꯥꯏꯗꯨ ꯄꯨꯔꯥ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯗꯥꯗꯥ, ꯀꯔꯤ ꯆꯥꯕꯤꯒꯗꯕꯅꯣ? ꯑꯕꯦꯝꯅ ꯇꯥꯗ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯏꯄꯥꯗꯅ ꯇꯥꯃꯣ, ꯑꯩꯉꯣꯟꯗꯅ ꯇꯥꯗ, ꯄꯨꯔꯥ ꯑꯣꯟꯅꯔꯤꯁꯤꯗꯤ꯫ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯕꯦꯝꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯪꯂꯛꯄ ꯑꯗꯨꯗ, ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ? ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯕꯅꯣ? ꯃꯤꯍꯦꯟ ꯍꯟꯗꯛꯇꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯆꯥꯒ ꯇꯟꯒ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯣꯏ ꯗꯥꯗꯥ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ꯫ ꯑꯕꯦꯝ ꯃꯥꯁꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯑꯕꯦꯝꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯁꯣꯜꯂꯛꯏ, ꯃꯁꯛꯇꯨꯝ ꯐꯅ ꯐꯖꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯁꯣꯟꯅ ꯑꯕꯦꯝꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯄꯥꯗ ꯑꯃꯨꯛ ꯊꯝꯂꯛꯏ꯫ ꯊꯣꯏꯕꯗꯤ ꯃꯆꯥꯅ ꯌꯦꯡꯂꯛꯏ ꯀꯥꯏꯅ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦ, ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯏꯍꯧꯗꯦ ꯑꯕꯦꯝ ꯃꯥꯁꯨ ꯆꯥꯒ ꯇꯟꯒ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯤꯍꯦꯟꯒꯤ ꯃꯥꯡꯗ ꯊꯝꯂꯝꯃꯤ꯫ ꯃꯤꯍꯦꯟ ꯃꯥꯗꯤ ꯇꯟ ꯐꯣꯡ ꯁꯥꯕ ꯑꯗꯨ ꯎꯕꯗ ꯃꯇꯤꯟꯒꯗꯨ ꯀꯨꯠ ꯌꯣꯠꯇꯨꯅ ꯇꯟꯒꯗꯣ ꯍꯥꯊꯨ ꯇꯧꯅ ꯁꯦꯠꯇꯅ ꯆꯥꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯈꯨꯆꯥꯗꯣ ꯎꯕꯗ ꯊꯣꯏꯕꯗꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯁꯤꯒꯤ ꯈꯨꯆꯥꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯨꯄꯤꯅ ꯀꯦꯟꯗꯣꯏꯅꯣ? ꯑꯁꯤꯗꯤꯅꯦ, ꯅꯨꯄꯤꯅ ꯀꯦꯟꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯉꯣ꯫ ꯃꯁꯛ ꯍꯥꯏꯔ ꯑꯩ ꯂꯧꯗꯅ ꯐꯖꯔꯗꯤ ꯐꯪ, ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯃꯥ ꯂꯧꯗꯅ ꯃꯁꯛꯁꯤꯁꯨ ꯊꯤ, ꯐꯪꯉꯣꯏ, ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯉꯣ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯣꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯅꯠꯇꯅ ꯃꯁꯥ ꯇꯅꯥꯟ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯥꯜꯂꯝꯃꯤ꯫
ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯍꯦꯟꯗꯤ ꯃꯁꯛ ꯃꯇꯧ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯕ ꯃꯧꯕ ꯀꯌꯥ ꯌꯥꯎꯖꯗꯕꯒꯤꯒ ꯐꯤꯔꯣꯜ ꯁꯦꯠꯇꯣꯛ ꯆꯥꯊꯣꯛꯄꯗꯁꯨ ꯐꯖꯅꯕ ꯁꯦꯝ ꯁꯥꯕ ꯍꯩꯇꯕꯒ ꯃꯁꯛ ꯑꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯃꯄꯥꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯑꯍꯜ ꯃꯥꯜꯂꯝꯃꯤ꯫ ꯑꯕꯦꯝꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯣꯏꯕꯅ ꯃꯤꯍꯦꯟꯅ ꯆꯥꯔꯤꯕ ꯈꯨꯆꯥ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯀꯔꯤ ꯈꯨꯆꯥ ꯂꯛꯆꯥꯅꯣ, ꯌꯦꯡꯕꯗ ꯌꯥꯝ ꯇꯨꯀꯠꯆꯩ꯫ ꯃꯤ ꯇꯥꯃꯣ ꯃꯉꯥꯜꯈꯣꯏꯗꯤ ꯈꯨꯆꯥꯁꯤꯅ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯥꯅ ꯆꯥꯔꯤꯕꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯍꯦꯟꯃꯥꯁꯨ ꯆꯥꯅ ꯆꯥꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯄꯗ ꯎꯔꯨꯔꯦ ꯑꯕꯦꯝꯃꯥꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯄꯥꯈꯪ ꯑꯩꯉꯣꯟꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯌꯦꯡꯗꯅ ꯃꯁꯤꯗꯅꯤꯅꯦ ꯄꯥꯈꯪꯁꯤꯡꯅ ꯅꯥꯃ ꯅꯥꯃ ꯇꯥꯔꯒ ꯂꯩꯅꯔꯤꯁꯦ꯫ ꯑꯩꯁꯨ ꯇꯥꯔꯤꯁꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯃꯣꯏꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯗ ꯉꯥꯎꯔꯤꯉꯩꯗ꯫ ꯊꯣꯏꯕ ꯃꯥꯁꯨ ꯑꯕꯦꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯎꯁꯤꯟꯅꯗꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯌꯦꯡꯂꯤꯕꯗꯨ ꯃꯄꯨꯡ ꯐꯥꯍꯜꯂꯒꯦ ꯃꯇꯥꯒꯨꯝ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯟ ꯆꯥꯔꯝꯕ ꯃꯤꯍꯦꯟ ꯈꯧꯗꯦꯝꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯍꯩꯕꯤꯔꯛꯑꯣ꯫ ꯃꯤꯍꯦꯟꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯑꯕꯦꯝꯅꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯃꯤꯍꯦꯟꯗ ꯁꯨꯛꯂꯞ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯑꯕꯦꯝꯃꯁꯨ ꯆꯥ ꯍꯥꯞꯄ ꯀꯣꯟ ꯑꯗꯨ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯃꯨꯠ ꯑꯃꯗ ꯂꯩꯔꯝꯕꯅꯤ ꯑꯕꯦꯝꯅ ꯌꯦꯡꯂꯛꯏ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯨꯡꯀꯥꯏ ꯀꯥꯏꯍꯜꯂꯛꯄ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯗ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯃꯄꯥꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯎꯁꯤꯟꯅꯗ ꯁꯥꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯇꯟ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯏꯍꯧꯗꯦ ꯑꯕꯦꯝꯅ ꯆꯥ ꯍꯥꯞꯄ ꯀꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯍꯦꯟꯒꯤ ꯆꯥ ꯑꯗꯨ ꯍꯩꯕꯤꯔꯝꯃꯤ꯫ ꯑꯕꯦꯝ ꯃꯤꯍꯦꯟꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯃꯣ ꯃꯉꯥꯜ, ꯅꯪꯒꯤꯁꯨ ꯆꯥ ꯍꯩꯔꯝꯒꯦ꯫ ꯊꯣꯏꯕ ꯑꯕꯦꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, ꯈꯔ ꯍꯦꯛ ꯍꯩꯕꯤꯔꯝꯃꯣ ꯑꯩꯒꯤꯁꯨ꯫ ꯍꯣꯏ ꯇꯥꯃꯣ ꯃꯉꯥꯜ꯫ ꯑꯕꯦꯝꯁꯨ ꯊꯣꯏꯕꯒꯤ ꯆꯥ ꯑꯗꯨ ꯍꯩꯔꯝꯗꯨꯅ ꯀꯣꯟ ꯑꯗꯨ ꯑꯃꯨꯛ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯇꯝ ꯂꯦꯟ ꯂꯦꯟꯗꯅ ꯆꯥ ꯇꯟ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯜ ꯄꯤꯅꯅꯕ ꯑꯕꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯦꯍꯦꯟ ꯑꯕꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯁꯦꯜꯁꯤꯕꯨ ꯀꯌꯥ ꯇꯥꯔꯒꯦ? 9 ꯇꯥꯔꯦ꯫ ꯃꯦꯍꯦꯟ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯦꯜ ꯑꯗꯨ ꯑꯕꯦꯝꯗ ꯄꯤꯔꯛꯏ꯫ ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯑꯕꯦꯝ ꯃꯥꯁꯨ ꯁꯦꯜꯗꯣ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯦꯍꯦꯟ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯅꯣꯛꯂꯗꯨꯅ, ꯑꯕꯦꯝ, ꯑꯩꯒꯤꯗꯤ ꯀꯌꯥ ꯇꯥꯔꯒꯦ? ꯇꯥꯃꯣ ꯃꯉꯥꯜꯒꯤꯗꯤ 13 ꯇꯥꯔꯤ꯫ ꯊꯣꯏꯕ ꯃꯥꯁꯨ ꯐꯨꯔꯤꯈꯥꯎꯗꯒꯤ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯕꯦꯝ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯕꯦꯝ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯣꯏ ꯇꯥꯃꯣ ꯃꯉꯥꯜ꯫ ꯊꯣꯏꯕ ꯃꯥꯁꯨ ꯃꯅꯤꯡ ꯊꯣꯛꯂꯛꯇꯨꯅ ꯆꯠꯄ ꯍꯦꯛ ꯍꯧꯕꯒꯅꯤ ꯑꯕꯦꯝꯅ ꯃꯤꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯕꯗꯨ ꯇꯥꯔꯛꯏ, ꯀꯩ ꯋꯥꯠꯂꯤꯒꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯣ? ꯃꯤꯍꯦꯟ ꯃꯥꯁꯨ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ, ꯑꯩꯅ ꯄꯤꯈ꯭ꯔꯤꯕ ꯁꯦꯜꯗꯣ 10ꯅꯤ꯫ 10ꯁꯤꯗ 9ꯁꯦ ꯂꯨꯄꯥ 1 ꯍꯟꯗꯧ ꯋꯥꯠꯂꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨ ꯍꯟꯕ ꯉꯥꯏꯔꯤꯅꯤ꯫ ꯑꯕꯦꯝ ꯏꯁꯨꯛ ꯁꯨꯛꯇꯨꯅ, ꯅꯨꯄꯥꯅꯕꯨ ꯀꯩꯅꯣꯅꯦ, ꯑꯗꯨꯛ ꯌꯥꯝꯅ ꯂꯤꯛꯄ ꯍꯧꯅꯕ꯭ꯔꯣ? ꯂꯩꯁꯥꯕꯤꯅ ꯐꯝꯕ ꯄꯣꯠꯐꯝꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯦꯜ ꯂꯨꯄꯥ 1ꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯂꯤꯛꯏꯕ? ꯂꯨꯄꯥ 1ꯁꯨ ꯁꯦꯜꯅꯦ, ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯍꯜꯂꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯃꯤ ꯇꯥꯃꯣ ꯃꯉꯥꯜ ꯍꯣꯏꯒꯤꯗꯤ ꯀꯩꯁꯨ ꯍꯜꯂꯣ ꯍꯥꯏꯗꯤ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯂꯨꯄꯥ 1ꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯦꯞꯄꯒ ꯁꯦꯜ ꯍꯟꯕ ꯉꯥꯏꯔꯒ ꯂꯩ, ꯇꯟꯕꯨ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ꯫ ꯇꯟꯗꯗꯅ ꯂꯦꯞꯄꯤꯁꯤꯅꯦ, ꯑꯗꯨꯅꯅꯦ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯑꯣ꯫ ꯍꯟꯒꯦꯍꯦ, ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯑꯁꯨꯛ ꯌꯥꯝ ꯂꯤꯛꯄ꯫ ꯃꯆꯥꯅ ꯑꯕꯦꯝꯒ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯊꯣꯏꯕ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯁꯣꯜꯂꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯄꯨꯔꯥ ꯑꯄꯪꯅꯤꯅꯤ, ꯂꯨꯄꯥ 1ꯒꯤꯗꯃꯛꯇ ꯂꯩꯁꯥꯕꯤꯒ ꯃꯔꯩ ꯌꯦꯠꯅꯕ ꯉꯝꯕ, ꯃꯁꯦ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯈꯤꯔꯣꯏ꯫ ꯑꯕꯦꯝ ꯃꯥꯁꯨ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯤꯍꯦꯟꯗ ꯍꯜꯂꯝꯃꯤ꯫ ꯋꯥꯗꯨꯁꯨ ꯉꯥꯡꯂꯤ, ꯁꯥꯎꯅ ꯁꯥꯎꯅ ꯂꯥꯎꯗꯨꯅ, ꯇꯥꯃꯣ ꯃꯉꯥꯜ ꯍꯣꯏꯗꯤ ꯌꯥꯝ ꯐꯈ꯭ꯔꯦ, ꯅꯣꯏꯒꯨꯝꯕ ꯅꯨꯄꯥ 100 ꯂꯥꯛꯇꯧ ꯃꯍꯨꯠꯄꯨꯗꯤꯅꯦ, ꯇꯥꯃꯣ ꯃꯉꯥꯜ ꯍꯣꯏꯒꯨꯝꯕ ꯅꯨꯄꯥ 10 ꯈꯛ ꯂꯥꯛꯄꯅ ꯍꯦꯟꯅ ꯐꯩ꯫ ꯐꯅꯤꯕ, ꯑꯩꯅ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯔꯗꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯁꯦꯜꯗꯣ ꯍꯜꯂꯗꯤ ꯆꯠꯈ꯭ꯔꯣ, ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛ ꯁꯛꯇꯥꯗꯨꯒ꯫ ꯑꯕꯦꯝꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯁꯥꯎꯅ ꯃꯤꯍꯦꯟꯗꯣ ꯑꯕꯦꯝꯗ ꯌꯦꯡꯂꯝꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯁꯨ ꯃꯆꯥꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫
ꯈꯪꯅꯣꯛ ꯍꯦꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯦꯍꯦꯟꯃꯥꯁꯨ ꯃꯄꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯄꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯥꯎꯅ "ꯑꯩꯅ ꯉꯁꯤ ꯂꯩꯁꯥꯕꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯤꯕꯁꯦ ꯏꯄꯥ ꯅꯪꯅꯅꯤꯀꯣ? ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯏꯄꯥꯗ ꯇꯥꯏꯅꯕ ꯌꯥꯔꯦꯅ ꯄꯪꯇꯥꯏꯗ ꯇꯥꯏꯅꯁꯜꯂꯛꯀꯅꯨꯗ꯫ ꯅꯪ ꯅꯁꯥꯅ ꯊꯣꯛꯍꯟꯖꯔꯒ ꯑꯩꯅ ꯀꯔꯤꯗ ꯊꯣꯛꯍꯟꯒꯦ ꯍꯥꯏꯌꯨꯅꯦ? ꯅꯪꯅ ꯊꯣꯛꯍꯟꯕ ꯍꯥꯏꯕꯕꯨ ꯂꯨꯄꯥ ꯑꯃꯗ ꯆꯣꯞꯄꯦ꯫ ꯂꯨꯄꯥ ꯑꯃꯁꯦ ꯃꯃꯜ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯄꯥꯕꯕꯨ ꯂꯨꯄꯥ ꯑꯃꯁꯦ ꯁꯥꯕ ꯉꯝꯒꯗ꯭ꯔꯣ? ꯂꯨꯄꯥ ꯑꯃꯗ ꯆꯣꯞꯄꯤꯉꯩ ꯅꯨꯄꯤ ꯐꯪꯉꯣꯏ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯥꯟꯅꯗꯦ꯫ ꯂꯨꯄꯥ ꯑꯃ ꯆꯠꯄꯤꯗꯣ ꯀꯣꯜꯂꯒ ꯂꯩꯌꯨ ꯅꯪꯗꯤ." ꯋꯥꯍꯩꯗꯨ ꯍꯦꯛ ꯍꯥꯏꯔꯝꯗꯨꯅ ꯊꯋꯥꯁꯥꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯍꯦꯟꯃꯥꯁꯨ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯄꯥꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯃꯨꯕꯤ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯄꯥꯁꯤ ꯀꯅꯥꯒꯤ ꯅꯨꯄꯤꯒꯤꯗ ꯂꯩꯔꯝꯃꯤ? ꯂꯕꯨꯛ ꯂꯝꯍꯥꯡꯗꯒ ꯂꯩꯔꯝꯕ꯭ꯔꯥꯕ?" ꯃꯦꯍꯦꯟ ꯈꯔ ꯁꯥꯎꯅꯤꯡꯗꯣꯔ ꯃꯥꯜꯂꯦ ꯃꯃꯥꯅ ꯋꯥꯍꯪ ꯄꯥꯍꯪꯒ ꯍꯪꯂꯛꯄ ꯑꯁꯤꯗ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ, "ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯨꯔꯦꯟ ꯃꯌꯥꯗꯅꯦ ꯅꯨꯄꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯇꯩꯗꯤ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯅꯨ. ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯍꯪꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯍꯦꯟꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯃꯨꯕꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪꯕꯨ ꯅꯨꯄꯤ ꯑꯉꯥꯡꯒ ꯁꯪꯒ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦꯕ ꯅꯪ ꯍꯥ?" "ꯑꯃꯨꯕꯤ, ꯑꯩ ꯅꯪꯅ ꯌꯥꯗꯕ ꯑꯃꯠꯇ ꯇꯧꯗꯦ. ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤꯕꯅꯤ. ꯑꯩꯒꯤ ꯏꯆꯥꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗꯕ ꯅꯠꯇꯦ. ꯅꯪꯒꯤ ꯅꯒꯨꯟ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ." "ꯑꯁ ꯑꯃꯨꯕꯤ, ꯅꯪꯁꯦ ꯌꯥꯝ ꯇꯜꯂꯤꯗ. ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯗꯣꯔꯤꯒꯦ? ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ." "ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯅꯠꯇ꯭ꯔꯣ? ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒ ꯀꯣꯏꯅ ꯂꯩꯔꯝꯃꯤꯗꯣ? ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯁꯨ ꯈꯪꯂꯤꯕꯅꯤ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯀꯣꯏꯕ ꯉꯝꯃꯤ. ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯂꯩꯁꯥꯕꯤꯅꯤ. ꯂꯩꯁꯥꯕꯤꯗ ꯅꯠꯇꯤꯌꯦ, ꯅꯪꯁꯨꯅꯦ ꯅꯪꯁꯨ." ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯣꯏꯕꯤ ꯃꯥꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯒ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯃꯅꯤꯡ ꯈꯪꯍꯟꯍꯟꯗꯨꯅ, "ꯀꯩꯅꯣꯅꯦ ꯑꯃꯨꯕꯤ, ꯅꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯒ ꯈꯪꯕꯨ ꯈꯪꯉꯤꯅꯦ, ꯅꯁꯛꯇꯨꯒ ꯏꯃꯨ ꯃꯨꯈꯩ." ꯑꯃꯨꯕꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯣꯏꯕꯒ ꯌꯦꯡꯅꯔꯨꯕꯗ ꯌꯥꯝꯅ ꯃꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯕꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗꯒ ꯀꯞꯈꯠꯂꯛꯏ ꯊꯣꯏꯕꯅ ꯃꯥꯕꯨ ꯃꯨꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ, "ꯑꯩꯁꯦ ꯃꯨꯏ ꯊꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯂꯧꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯀꯅꯤꯌꯦ." ꯑꯃꯨꯕꯤꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯕꯒꯤ ꯃꯍꯨꯠꯇ ꯊꯣꯏꯕꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯛꯏ, "ꯑꯩꯅ ꯅꯪꯁꯦ ꯄꯥꯝꯗꯅꯒ ꯂꯧꯕ ꯅꯠꯇꯦ. ꯅꯣꯏꯒꯤ ꯏꯃꯨꯡꯗꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯗꯨꯗ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯊꯟꯇꯁꯨ ꯄꯣꯛꯑꯝꯕ ꯑꯗꯨꯗ ꯅꯪ ꯂꯧꯔꯗꯤ ꯅꯣꯏꯒꯤ ꯁꯦꯜ ꯊꯨꯝꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯂꯟ ꯊꯨꯝꯁꯨ ꯐꯪꯂꯅꯤ ꯈꯟꯗꯅ ꯊꯤꯅꯁꯨ ꯊꯤꯅ ꯂꯧꯕꯤꯕꯅꯤ." ꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯑꯃꯨꯕꯤꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯀꯞꯈꯠꯂꯛꯏ, "ꯑꯣ, ꯅꯪꯅ ꯑꯩ ꯂꯧꯔꯤꯁꯦ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯧꯕ ꯑꯣꯏꯔꯝꯗ꯭ꯔꯦꯕ. ꯑꯩꯒꯤ ꯂꯟ ꯊꯨꯝꯗ ꯌꯦꯡꯉꯒ ꯑꯩ ꯂꯧꯕ ꯑꯣꯏꯔꯝꯃꯤ. ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗꯀꯣ ꯑꯩ. ꯍꯣꯗꯥ ꯈꯣꯏꯗꯣꯝ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯪꯅ ꯁꯛꯊꯤꯌꯦꯅ ꯌꯥꯈꯤꯗꯕꯅꯤ. ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ." ꯑꯃꯨꯕꯤꯅ ꯈꯣꯏꯗꯨꯝ ꯄꯜꯂꯛꯄꯗꯨꯗ ꯊꯣꯏꯕ ꯃꯥꯁꯨ ꯏꯁꯨꯛ ꯁꯨꯛꯊꯩ꯫ "ꯅꯣꯏꯒꯤ ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯃꯨꯔꯒ ꯊꯤꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯑꯕ ꯑꯣꯏꯔꯦ. ꯐꯅꯗꯨꯝ ꯄꯛꯆꯅꯤ ꯅꯕꯥꯅꯤ ꯄꯥꯕꯗ. ꯑꯉꯥꯡꯗꯨꯁꯨ ꯃꯨꯊꯤꯒ ꯊꯤꯔꯅꯤ, ꯃꯃꯥ ꯃꯄꯥꯁꯨ ꯊꯤꯕꯅꯤꯅ." ꯑꯃꯨꯕꯤ ꯍꯟꯗꯛꯇꯤ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯒꯠꯂꯛꯇꯨꯅ ꯊꯣꯏꯕꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯝꯃꯤ, "ꯇꯥ ꯈꯣꯏꯗꯨꯝꯗꯤꯅꯦ ꯅꯪꯗꯧꯅꯁꯨ ꯇꯧꯗꯦ. ꯅꯪꯗꯧꯅꯁꯨ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯣꯏꯗꯦ. ꯃꯁꯛ ꯈꯔ ꯊꯤꯖꯔꯕꯁꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤ. ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯑꯣꯏꯅ ꯀꯣꯏꯅꯧ ꯌꯥꯗ꯭ꯔꯅꯦ ꯑꯃꯨꯕꯤ?" ꯃꯇꯝꯗꯨꯗꯗꯤꯅꯦ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯟꯊꯕ ꯋꯥꯠꯂꯨꯔꯦ. ꯁꯛ ꯐꯖꯕ ꯅꯨꯄꯥꯗꯁꯨ ꯈꯔ ꯉꯥꯎꯔꯨꯔꯦ. ꯐꯖꯕ ꯄꯥꯝꯂꯨꯕ, ꯐꯖꯕꯗ ꯉꯥꯎꯔꯨꯔꯕꯅꯤꯅ ꯑꯩꯅ ꯉꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯑꯃ ꯐꯪꯂꯤꯕꯁꯦ. ꯑꯩꯕꯨ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄ ꯇꯥꯍꯟꯒꯅꯨ. ꯁꯝ ꯐꯣꯏꯔꯤꯗꯣ ꯑꯝꯇ ꯊꯥꯗꯣꯛ. ꯑꯩ ꯅꯥꯕꯗ ꯂꯣꯏꯔꯦꯕ. ꯅꯥꯅꯕꯅꯤ ꯐꯣꯏꯔꯤꯕꯁꯦ." ꯇꯟꯖꯥꯗꯨꯗ ꯃꯦꯍꯦꯟꯁꯨ ꯏꯃꯨꯡ ꯆꯪꯉꯨꯔꯒ ꯑꯃꯨꯛ ꯊꯣꯔꯛꯄꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯏꯇꯟ ꯍꯦꯛ ꯇꯟꯈꯩ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯏꯃꯥ, ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯗꯦ. ꯁꯝ ꯐꯣꯏꯅꯒꯦꯔ ꯐꯨꯅꯒꯦꯔ ꯅꯣꯏ ꯀꯥꯗ ꯑꯣꯏꯅ ꯇꯧꯁꯨ ꯆꯠꯂꯣ." ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤꯁꯨ ꯊꯣꯏꯕꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯅꯄꯥꯁꯦ ꯈꯔ ꯈꯔ ꯋꯥꯔꯛ. ꯐꯥꯒꯤꯗꯒꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤ. ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯄꯥꯈꯪ ꯀꯟꯅ ꯐꯥꯔꯤꯕꯅꯤ. ꯌꯥꯝ ꯉꯥꯡꯕꯤꯔꯨꯔꯅꯨ. ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯩꯔꯕꯅꯤ. ꯉꯥꯡꯗ꯭ꯔꯗꯤ ꯃꯥ ꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯅꯅꯦ ꯅꯃꯥꯇꯣꯟ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨꯅꯤ."
ꯄꯨꯔꯛꯑꯦꯗꯅ ꯃꯆꯥꯒꯤ ꯊꯧꯁꯥꯗꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯒ ꯑꯃꯨꯕꯤꯗꯤ ꯁꯥꯎꯅꯤꯡꯉꯤ ꯃꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃꯗꯨꯝ ꯌꯥꯎꯔꯛꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯄꯨꯁꯤꯜꯂꯣ ꯃꯉꯛꯁꯝꯗꯣ ꯏꯜꯂꯒ ꯇꯥꯟꯈꯤꯒꯦ ꯍꯦꯔꯥ ꯑꯃꯨꯕꯤ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦ ꯑꯃꯨꯕꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯁꯨ ꯑꯉꯥꯡ ꯃꯆꯥ ꯁꯥꯒꯠꯇꯅ ꯇꯨꯃꯤꯟꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯦꯍꯦꯟ ꯅꯣꯛꯈꯤ ꯇꯧꯔꯒ ꯏꯃꯥ ꯅꯪꯅꯗꯤ ꯀꯟꯅ ꯉꯥꯡ ꯁꯛꯂꯤꯕ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈ꯭ꯔꯦꯗꯣ ꯑꯃꯨꯕꯤꯁꯨ ꯃꯆꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯡꯒꯥꯜꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯂꯝꯃꯤ ꯊꯣꯏꯕꯁꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯑꯃꯨꯕꯤꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ ꯑꯃꯨꯕꯤꯁꯨ ꯇꯥꯟꯅꯕꯗꯨ ꯉꯝꯗꯕꯒꯨꯝꯅ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯛꯏ ꯏꯕꯨꯡꯉꯣ ꯅꯄꯥꯁꯤꯝꯇ ꯇꯥꯟꯅꯔꯨꯆꯣꯕ ꯑꯩꯗꯤ ꯄꯨꯛꯃꯥꯡ ꯃꯥꯡꯖꯔꯦ ꯏꯃꯥ ꯄꯥꯕꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯃꯥꯏ ꯍꯟꯖꯔꯛꯆꯅꯤ ꯑꯩꯁꯨ ꯑꯝꯇ ꯇꯨꯝꯃꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯕꯤꯁꯨ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯃꯆꯥꯅ ꯊꯧꯁꯥꯗꯕ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯞꯂꯒ ꯏꯆꯥ ꯐꯪꯏ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯗꯦ ꯑꯩꯒꯤ ꯅꯨꯄꯥ ꯐꯪꯏ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯦ ꯑꯩ ꯌꯨꯝꯁꯤꯗꯒ ꯂꯩꯔꯔꯣꯏ ꯀꯗꯥꯏꯗꯅꯣꯃ ꯂꯥꯏ ꯅꯤꯡꯕ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯃꯃꯥꯅ ꯂꯥꯎꯗꯨꯅ ꯀꯞꯍꯧꯔꯤꯕ ꯑꯗꯨ ꯇꯥꯁꯤꯟꯅꯔꯝꯗ ꯃꯦꯍꯦꯟ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯃꯈꯣꯡ ꯑꯅꯤ ꯌꯥꯟꯊꯗꯨꯅ ꯐꯝꯊꯔꯝꯃꯤ ꯏꯃꯥ ꯏꯄꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯉꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯒꯗꯧꯔꯕꯅꯤ ꯅꯨꯄꯤ ꯐꯪꯉꯦ ꯑꯃ ꯀꯣꯏꯅꯤꯁꯨ ꯈꯔ ꯐꯖꯕꯈꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯔꯥꯡ ꯑꯗꯨꯝ ꯇꯧꯅꯔꯝꯃꯤ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯄꯤ ꯀꯣꯏꯔꯨꯗꯣꯏꯅꯣ ꯅꯨꯄꯤꯒ ꯀꯣꯏꯔꯣꯏꯗ ꯑꯃꯨꯛ ꯀꯣꯏꯔꯨꯔꯒ ꯑꯩꯈꯣꯏ ꯄꯥꯕꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯒ ꯑꯣꯏꯔꯝꯗꯅ ꯑꯃꯨꯛ ꯏꯆꯣꯞ ꯆꯣꯞꯅꯅꯤ ꯃꯈꯣꯡ ꯑꯅꯤ ꯌꯥꯟꯊꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯃꯨꯡꯗ ꯄꯨꯂꯞ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈꯤꯔꯝꯃꯤ ꯑꯃꯨꯛ ꯃꯦꯍꯦꯟ ꯍꯥꯟꯅꯗꯤ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯕ ꯀꯌꯥ ꯐꯥꯎꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯤꯞꯅꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯑꯁ ꯆꯥꯛꯁꯤꯁꯨ ꯂꯥꯝꯈꯠꯂꯛꯏꯅꯦ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯁꯦ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯁꯨꯛꯄꯤ ꯄꯤꯖꯗ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯊꯔꯣꯏ ꯈꯨꯟꯕ ꯌꯥꯕ ꯈꯨꯜꯂꯨꯔꯒ ꯇꯌꯤꯡꯕꯤꯗꯨ ꯃꯌꯨꯝꯗ ꯃꯈꯣꯡꯗ ꯇꯞꯂꯤ ꯂꯥꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯉꯁꯥꯏ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯊꯣꯏꯕꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯕ ꯃꯥꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯌꯦꯡꯂꯒ ꯂꯩꯔꯕꯅꯤꯅ ꯇꯌꯤꯡꯕꯤꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯈꯩ ꯊꯔꯣꯏ ꯍꯥꯞꯄ ꯕꯥꯇꯤꯟꯗꯨ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯀꯧꯔꯝꯃꯤ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯏꯆꯟ ꯇꯌꯤꯡꯕꯤꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯗ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕ ꯃꯥꯁꯨ ꯄꯔꯞ ꯇꯌꯤꯡꯕꯤꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯟꯗꯨꯅ ꯇꯌꯤꯡꯕꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯟ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯅꯪꯒꯤ ꯊꯔꯣꯏꯁꯦ ꯀꯧꯇꯥ 2ꯃꯨꯛꯇꯪ ꯂꯩꯖꯍꯧꯒꯦ ꯇꯌꯤꯡꯕꯤ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯂꯤꯕ ꯊꯣꯏꯕꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕ ꯃꯥꯁꯨ ꯇꯌꯤꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯨꯆꯨꯒ ꯉꯧꯔꯒ ꯐꯖꯩꯅꯦ ꯃꯃꯥꯏ ꯃꯃꯤꯠꯀ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯕꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯕꯒꯨꯝꯅ ꯇꯧꯏꯅꯦ ꯇꯌꯤꯡꯕꯤ ꯃꯥꯁꯨ ꯏꯇꯞ ꯇꯞꯈꯩ ꯍꯦꯛ ꯈꯨꯝꯂꯛꯏ ꯌꯥꯏꯌꯦ ꯂꯩꯕꯤꯍꯧꯋꯣ ꯇꯥꯃꯣ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯅꯒ ꯇꯥꯃꯣ ꯀꯥꯏꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯊꯣꯏꯕ ꯃꯥꯗꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯌꯤꯡꯕꯤ ꯃꯥꯁꯨ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯦꯔꯪ ꯑꯗꯨ ꯇꯥꯞ ꯈꯨꯟꯗꯨꯅ ꯊꯔꯣꯏ ꯀꯧꯇꯥ 2 ꯑꯣꯟꯗꯨꯅ ꯄꯤꯔꯝꯃꯤ ꯇꯥꯃꯣ ꯊꯔꯣꯏ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯊꯣꯏꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯔꯣꯏꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯁꯦꯜꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯂꯨꯄꯥ 10 ꯈꯛꯇꯅꯤ ꯊꯣꯏꯕꯁꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯦꯜꯗꯨ ꯇꯌꯤꯡꯕꯤꯗ ꯄꯤꯔꯝꯃꯤ ꯇꯌꯤꯡꯕꯤ ꯃꯥꯁꯨ ꯁꯦꯜꯗꯨ ꯐꯪꯂꯕꯗ ꯅꯣꯛꯃꯤ ꯇꯧꯅ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ ꯇꯌꯤꯡꯕꯤ ꯃꯥꯁꯨ ꯊꯣꯏꯕꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕ ꯃꯥꯁꯨ ꯇꯌꯤꯡꯕꯤꯒꯤ ꯃꯤꯅꯣꯛ ꯑꯗꯨꯗ ꯉꯥꯎꯔꯒ ꯂꯩꯍꯧꯔꯤ ꯍꯥꯏ ꯀꯔꯤ ꯃꯤꯅꯣꯛꯅꯣ ꯊꯣꯏꯕ ꯑꯩꯗꯤ ꯉꯥꯎꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯐꯖꯕ ꯃꯌꯥꯝ ꯀꯣꯏꯗꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯥꯗꯧꯅ ꯐꯖꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦꯗ ꯃꯁꯤꯗꯤ ꯑꯇꯣꯝꯕꯤꯕꯨ ꯍꯦꯛꯇ ꯑꯣꯏꯍꯜꯂꯁꯤꯔ ꯈꯪꯗꯦꯗ ꯊꯣꯏꯕꯗꯤ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯁꯥꯒꯠꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯕ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯨꯕꯤꯗꯨ ꯁꯥꯎꯅ ꯉꯁꯥꯏ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕ ꯏꯉꯛꯉꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯕꯤ ꯀꯩꯅꯣ ꯉꯁꯥꯏꯗꯩ ꯑꯗꯨꯝ ꯐꯝꯃꯤꯔꯣ ꯅꯪꯕꯣ ꯆꯥꯛꯀꯗꯤ ꯊꯣꯡꯈ꯭ꯔꯕꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟꯗꯤꯅꯦ ꯊꯔꯣꯏ ꯊꯣꯡꯁꯤ ꯑꯩꯅ ꯂꯝꯕꯤꯗ ꯌꯣꯜꯂꯝꯃꯦꯅ ꯊꯔꯣꯏꯁꯤꯁꯨ ꯂꯩꯔꯛꯄꯅꯤ ꯑꯃꯨꯕꯤ ꯁꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯗꯥꯏ ꯊꯔꯣꯏꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯊꯣꯏꯕ ꯃꯥꯁꯨ ꯀꯩꯁꯨꯝ ꯈꯟꯗꯅ ꯊꯔꯣꯏ ꯍꯥꯞꯄ ꯆꯦꯔꯪꯗꯣ ꯑꯃꯨꯕꯤꯗ ꯄꯤꯔꯝꯃꯤ ꯑꯃꯨꯕꯤ ꯃꯥꯁꯨ ꯆꯦꯔꯪ ꯑꯗꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯈꯠꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯅꯥꯀꯟꯒꯤ ꯄꯤꯛꯇꯛ ꯇꯧꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯦꯛꯇ ꯊꯔꯣꯏ ꯑꯗꯨ ꯆꯦꯔꯪ ꯑꯗꯨꯒ ꯄꯨꯟꯅ ꯂꯪꯊꯈꯤꯔꯝꯃꯤ ꯊꯣꯏꯕꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯊꯔꯣꯏꯗꯨ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈꯤꯕ ꯑꯗꯨꯗ
ꯑꯃꯨꯛꯁꯨ ꯄꯥꯈꯠꯅ ꯑꯃꯨꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯑꯩ ꯉꯁꯤꯅꯦ ꯐꯥꯒꯤꯗꯒꯤ ꯁꯥꯎꯔꯛꯀꯅꯤꯀꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯄꯤꯔꯛꯄꯗꯣ ꯄꯨꯁꯜꯂꯛꯑꯒ ꯑꯩꯅ ꯍꯩꯗꯣꯛꯄꯒꯤꯗꯃꯛꯇ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯗꯣꯏꯅꯤꯅꯦ ꯍꯥ ꯀꯅꯥꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯉꯣꯟꯗ ꯅꯪ ꯉꯁꯤꯅꯦ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯅꯤꯡꯉꯗꯤ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯦ ꯁꯦꯠ ꯂꯥꯎꯅ ꯊꯥꯅꯤꯁꯦ ꯅꯪ ꯊꯥꯔꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯊꯣꯏꯕꯒꯤ ꯃꯃꯥꯏ ꯃꯌꯥ ꯑꯗꯨꯗ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕ ꯃꯥꯁꯨ ꯑꯃꯨꯕꯤꯒꯤ ꯃꯁꯛꯇꯨꯒ ꯀꯩꯒ ꯈꯔ ꯀꯤꯔꯞ ꯇꯧꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯀꯩꯅꯣ ꯀꯤꯅꯤ ꯅꯪꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯅꯦ ꯈꯨꯄꯥꯛꯅ ꯊꯥꯅꯤ ꯍꯥꯏꯗꯥꯏꯅꯦ ꯊꯥꯔꯣꯁꯦ ꯌꯥꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯈꯨꯄꯥꯛꯅꯒ ꯊꯥꯔꯔꯣꯏ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯝꯇ ꯊꯣꯡꯉꯨ ꯂꯥꯎ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ ꯆꯥꯛ ꯊꯣꯡꯉꯣꯏ ꯑꯝꯇ ꯆꯥꯛ ꯊꯣꯡꯉꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯆꯥꯛ ꯄꯣꯠꯐꯝꯗꯒꯤꯔ ꯀꯥꯏꯗꯒꯤꯅꯣ ꯑꯃ ꯂꯩꯔꯒ ꯆꯥꯔꯨꯈꯤꯒꯦ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯊꯣꯛꯀꯦ ꯇꯧꯔꯝꯃꯤ ꯑꯃꯨꯕꯤꯁꯨ ꯄꯥꯈꯠꯅ ꯊꯣꯏꯕ ꯆꯠꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯊꯣꯏꯕꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯌꯥꯜꯂꯝꯃꯤ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯃꯨꯛ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯌꯨꯝꯗꯁꯨ ꯆꯥꯛ ꯊꯣꯡꯉꯔꯣꯏꯗꯕꯅꯤꯅꯅꯦ ꯑꯩ ꯆꯥꯛ ꯄꯣꯛꯐꯝ ꯑꯃꯗꯒꯤ ꯆꯥꯛ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ ꯑꯃꯨꯕꯤ ꯍꯟꯗꯛꯇꯤ ꯈꯔ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯥꯛꯇꯣ ꯐꯠ ꯂꯥꯎꯅ ꯊꯣꯡꯉꯛꯑꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯑꯗꯨꯅ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯗꯨꯃꯥꯏ ꯍꯥꯏꯌꯨꯗꯅ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯃꯨꯕꯤꯅ ꯊꯣꯏꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯦꯍꯦꯟ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯣꯏꯅꯕꯗ ꯑꯩꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯒꯗꯧꯔꯦ ꯍꯥꯏꯅ ꯃꯍꯥꯛꯁꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯣꯔꯥꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯁꯤꯗ ꯉꯥꯛꯇ ꯐꯝꯒꯦ ꯏꯁꯥꯁꯤꯁꯨ ꯋꯥꯔꯦ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯗ ꯃꯦꯍꯦꯟ ꯃꯥꯁꯨ ꯀꯥꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯇ ꯃꯣꯔꯥꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯃꯨꯕꯤꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯊꯣꯏꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯗꯨ ꯇꯣꯠꯅ ꯉꯁꯥꯏꯒꯤ ꯊꯔꯣꯏꯗꯨ ꯊꯣꯡꯉꯝꯃꯗꯤ ꯀꯌꯥꯝ ꯍꯥꯎꯅꯤ ꯌꯦꯡꯉꯣꯗꯅ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯃꯥꯅ ꯊꯔꯣꯏ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈꯤꯕ ꯑꯗꯨ ꯎꯍꯧꯕꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯔꯣꯏꯒ ꯆꯥꯗ ꯀꯨꯏꯔꯦ ꯆꯥꯕꯨ ꯆꯥꯅꯤꯡ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨꯅꯦ ꯍꯦꯛꯇ ꯊꯔꯣꯏꯗꯨꯕꯨ ꯂꯪꯈꯤ ꯊꯣꯡꯉꯒ ꯆꯥꯔꯗꯤ ꯍꯥꯎꯔꯣꯏꯗ꯭ꯔꯕꯁꯦ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯅꯃꯥꯁꯦ ꯉꯥꯎꯔꯒ ꯆꯠꯇꯧꯔꯕꯅꯤ ꯈꯔ ꯂꯩ ꯃꯤꯒꯤ ꯁꯦꯜ ꯇꯤꯡꯈꯩ ꯂꯩꯖꯔꯛꯑꯒ ꯊꯔꯣꯏꯗꯨꯕꯨ ꯍꯦꯛꯇ ꯂꯪꯉꯦ ꯍꯥꯏꯕ ꯊꯣꯏꯕꯅ ꯉꯥꯡꯕ ꯂꯣꯏꯕꯒ ꯑꯃꯨꯕꯤꯅ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦ ꯊꯔꯣꯏꯕꯨ ꯀꯩꯅꯣ ꯏꯃꯥ ꯂꯩꯔꯨꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯁꯤ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛꯇꯨ ꯆꯥꯕꯅ ꯇꯣꯛꯂꯝꯃꯤ ꯑꯃꯨꯕꯤꯁꯨ ꯃꯄꯨꯔꯣꯏꯕ ꯃꯆꯥꯅ ꯆꯥꯔꯝꯕꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯡ ꯈꯣꯠꯇꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯀꯥꯗ ꯆꯪꯉꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯋꯥꯕꯒ ꯀꯥꯎꯕ ꯃꯈꯩ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯇꯥꯃꯣ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯉꯥꯡꯖꯔꯝꯃꯤ ꯑꯃꯨꯛ ꯊꯣꯛꯑꯝꯃꯅꯤꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯊꯧꯔꯤ ꯑꯃꯅ ꯄꯨꯜꯂꯒ ꯊꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯆꯠꯄ ꯈꯣꯠꯄ ꯉꯝꯗꯅꯕ ꯑꯃꯨꯕꯤ ꯉꯥꯡꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯄꯥꯗꯣ ꯂꯩꯇꯦ ꯑꯝꯇ ꯊꯤꯔꯨꯆꯣ ꯃꯍꯦꯟ ꯃꯃꯥꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯄꯥꯕꯗꯣ ꯃꯈꯣꯡ ꯍꯥꯝꯕ ꯆꯠꯈꯤꯕꯅꯤ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯄꯦꯜꯂꯕꯅꯤ ꯃꯈꯣꯡ ꯍꯥꯝꯕ ꯆꯪꯈꯤ ꯍꯥꯏꯕꯗꯨꯗ ꯑꯃꯨꯕꯤ ꯅꯦꯇꯥꯅ ꯁꯣꯔꯒꯥꯗꯣ ꯍꯣꯟꯗꯣꯔꯛꯂꯝꯃꯤ ꯑꯩꯗꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦꯗꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯊꯣꯏꯕꯅ ꯂꯥꯎꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯛꯏ ꯑꯃꯨꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯩꯕꯨ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕꯣ ꯑꯃꯨꯕꯤꯁꯨ ꯇꯐꯤꯡ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯂꯥꯎꯅ ꯈꯨꯝꯂꯝꯃꯤ ꯀꯥꯗ ꯂꯩꯔꯝꯗꯕꯗꯨꯗ ꯀꯧꯕꯅꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯍꯦꯟ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯏꯃꯥ ꯑꯝꯇ ꯊꯣꯛꯑꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯍꯧꯈꯤꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯊꯣꯛꯑꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯍꯦꯛꯇ ꯊꯣꯛꯈꯤꯔꯝꯃꯤ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯦꯍꯦꯟꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯝꯃꯤ ꯃꯦꯍꯦꯟ ꯇꯨꯝꯗꯅ ꯍꯤꯞꯇꯅ ꯂꯩꯕꯗꯨ ꯇꯜꯂꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯍꯛꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯃꯇꯥꯎ ꯈꯝꯕ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯈꯝꯕ ꯃꯥꯁꯨ ꯏꯔꯨꯖꯕ ꯂꯣꯏꯕꯗ ꯉꯥꯏꯔꯝꯃꯤ ꯃꯦꯍꯦꯟꯗꯨ ꯈꯝꯕ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯇꯥꯎ ꯅꯐꯤꯟꯅꯔꯣꯗꯣ ꯌꯥꯝ ꯊꯨꯅ ꯁꯦꯠꯆꯤꯜꯂꯛꯑꯣ ꯏꯕꯥꯅꯤ ꯍꯛꯆꯤꯠ ꯉꯥꯏꯍꯥꯛ ꯂꯥꯡꯉꯨꯁꯦ ꯍꯣꯏ ꯑꯩꯁꯨꯅꯦ ꯏꯔꯨꯖꯔꯒ ꯅꯣꯏꯗ ꯂꯥꯛꯀꯦꯅ ꯇꯧꯔꯝꯃꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯣꯏꯔꯛꯀꯦ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯊꯣꯔꯛꯑꯒꯦ ꯍꯣꯏ ꯈꯝꯕꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯃꯦꯍꯦꯟ ꯃꯥꯁꯨ ꯈꯝꯕꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯨꯏꯍꯧꯗꯦ ꯈꯝꯕꯁꯨ ꯁꯠ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯅꯤꯗꯨ ꯍꯛꯆꯤꯠ ꯂꯥꯡꯕ ꯊꯣꯔꯛꯂꯝꯃꯤ ꯆꯠꯅ ꯑꯅꯤꯗꯨ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯏꯇꯥꯎ ꯅꯣꯏ ꯄꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕꯣ
ꯃꯦꯍꯦꯟ ꯈꯨꯝꯗ ꯌꯥꯗꯒꯨꯝ ꯈꯨꯝꯂꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯣꯗ ꯏꯇꯥꯎ, ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕ ꯌꯥꯏꯗ꯫ ꯈꯝꯕ ꯍꯟꯗꯛꯇꯤ ꯅꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯅ ꯄꯥꯈꯪ ꯃꯥꯟꯖꯗ꯭ꯔꯤꯁꯤꯒ ꯃꯄꯥꯅ ꯄꯥꯈꯪ ꯃꯥꯜꯂꯤꯁꯤꯒ ꯃꯄꯥ ꯃꯆꯥ ꯄꯨꯔꯥ ꯑꯣꯟꯅꯔꯦ꯫ ꯑꯣꯟꯅꯔꯕꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯅꯨꯄꯤ ꯑꯃꯗꯤ ꯀꯣꯏꯁꯜꯂꯣꯗꯅ꯫ ꯑꯁ ꯑꯩ ꯅꯨꯄꯤꯒ ꯀꯣꯏꯅꯤꯡꯗꯦꯗ, ꯅꯪ ꯑꯣꯏꯅ ꯀꯣꯏꯁꯜꯂꯨ꯫ ꯀꯣꯏꯔꯗꯕꯅꯤ꯫ ꯀꯥꯏꯗꯒꯤ ꯅꯨꯄꯤꯕꯨ ꯂꯩꯔꯕꯣ? ꯂꯩꯔꯦ꯫ ꯑꯗꯨꯗꯤ ꯃꯁꯛ ꯇꯥꯛꯄꯗꯤ ꯌꯥꯕꯅꯤꯀꯣ? ꯇꯥꯛꯀꯦ ꯂꯥꯛꯑꯣ ꯄꯣꯠꯐꯝꯒꯤ ꯕꯣꯔꯥ ꯆꯥꯎꯁꯤ꯫ ꯌꯥꯏ꯫ ꯈꯝꯕꯅ ꯃꯦꯍꯦꯟꯕꯨ ꯆꯥ ꯕꯣꯔꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯦꯍꯦꯟꯗꯤ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯁꯥꯎꯅꯤꯡꯕ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯆꯥꯎꯔꯁꯤ꯫ ꯁꯤꯗ ꯑꯗꯨꯝ ꯆꯥꯔꯁꯤ꯫ ꯑꯩꯅ ꯀꯣꯏꯔꯅꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯨꯒꯤ ꯄꯣꯠꯐꯝꯅꯦꯕ꯫ ꯈꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯂꯨꯄꯥ ꯑꯃ ꯍꯟꯅꯤ ꯈꯪꯗꯕꯤ ꯅꯨꯄꯤꯗꯨꯅꯤꯅꯦ ꯃꯥꯅ ꯍꯥꯏꯁꯦ꯫ ꯈꯝꯕꯅ ꯍꯥꯟꯅ ꯐꯟꯁꯥꯡ ꯊꯥꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯈꯝꯕ ꯍꯦꯛ ꯐꯝꯈꯤꯕꯒ ꯃꯦꯍꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯕꯦꯝꯁꯨ ꯅꯣꯛꯃꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯇꯥꯃꯣ ꯍꯣꯏ ꯀꯩꯀꯩ ꯆꯥꯕꯤꯒꯗꯕꯅꯣ? ꯈꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯑꯕꯦꯝ ꯃꯥꯁꯨ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯝꯕ ꯃꯦꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅꯤ ꯑꯩꯅ ꯀꯣꯏꯔꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯅꯪꯅ ꯃꯥ ꯀꯣꯏꯔꯅꯤ ꯍꯥꯏꯁꯦ ꯃꯁꯥꯗꯤ ꯈꯪꯕ꯭ꯔꯣ? ꯀꯥꯏꯗꯒꯤ ꯈꯪꯕꯅꯣꯗ, ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯁꯦ ꯄꯥꯝꯕꯒꯤ ꯃꯃꯤ ꯇꯥꯕꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯁ ꯂꯣꯏꯔꯦ ꯅꯪꯒꯤ ꯋꯥꯁꯤꯗꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯊꯣꯏꯕꯗꯨ ꯃꯁꯥꯗꯨ ꯇꯅꯥꯟ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯈꯝꯕ ꯊꯣꯏꯕ ꯎꯕꯗ ꯃꯦꯍꯦꯟꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ, ꯅꯣꯏ ꯄꯥꯕ ꯅꯠꯇ꯭ꯔꯣ ꯁꯦ? ꯃꯦꯍꯦꯟꯁꯨ ꯈꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯗ ꯁꯠ ꯌꯦꯡꯗꯨꯅ, ꯃꯥꯅꯦ꯫ ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏꯅꯣ? ꯉꯁꯥꯏ ꯏꯃꯥꯅ ꯌꯥꯝ ꯁꯦꯟꯅꯍꯧꯕꯅꯤꯅꯦ꯫ ꯏꯇꯥꯎ, ꯅꯣꯏ ꯄꯥꯕꯁꯤꯗꯤ ꯄꯨꯔꯥ ꯄꯥꯈꯪ ꯃꯆꯥꯗ ꯃꯆꯥ ꯃꯥꯜꯂꯤ꯫ ꯃꯁꯛꯄꯨ ꯅꯉꯣꯟꯗꯒꯤ ꯅꯣꯏ ꯄꯥꯕꯅ ꯍꯦꯟꯅ ꯐꯖꯕ ꯃꯥꯜꯂꯤꯀꯣ? ꯅꯪ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟ ꯂꯩꯍꯧꯔꯣ꯫ ꯉꯁꯤ ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤꯅꯤ꯫ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯇꯥꯃꯣ ꯃꯉꯥꯜ, ꯀꯩꯀꯩ ꯆꯥꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯏ꯫ ꯅꯪꯅ ꯄꯤꯖꯅꯤꯡꯕ ꯃꯈꯜ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯣꯏ ꯇꯥꯃꯣ ꯃꯉꯥꯜ꯫ ꯑꯕꯦꯝ ꯊꯣꯏꯕꯗ ꯅꯣꯛꯁꯤꯜꯂꯝꯂꯗꯨꯅ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯅꯣꯛꯂꯗꯨꯅ ꯂꯩꯍꯧꯏ꯫ ꯈꯝꯕ ꯃꯥꯗꯤ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯦꯔꯤ ꯇꯧꯅ, ꯏꯇꯥꯎ, ꯑꯩ ꯅꯨꯄꯤ ꯅꯣꯏ ꯄꯥꯕꯅ ꯃꯨꯟꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯕꯦꯝꯅꯒ ꯅꯣꯏ ꯄꯥꯕꯗ ꯇꯥꯃꯣ ꯃꯉꯥꯜꯒꯥꯏ ꯀꯧꯏ꯫ ꯅꯣꯏ ꯄꯥꯕꯁꯤ ꯃꯉꯥꯜꯁꯨ ꯀꯧꯕ꯭ꯔꯣ? ꯑꯕꯦꯝꯅ ꯃꯉꯥꯜꯒꯥꯏ ꯀꯧꯏꯁꯤꯕꯣ? ꯃꯦꯍꯦꯟ ꯈꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯈꯥꯡꯕ ꯉꯝꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯧꯕꯅꯤ, ꯑꯗꯨꯁꯨꯅꯦ ꯃꯁꯥꯅ ꯊꯣꯟꯖꯕ ꯃꯤꯡ꯫ ꯑꯁ ꯑꯩ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯗ꯫ ꯅꯣꯏ ꯄꯥꯕꯅ ꯑꯩꯉꯣꯟꯗꯒꯤꯁꯨ ꯁꯛ ꯐꯖꯕ ꯍꯦꯟꯕꯅꯤꯅ ꯅꯣꯏ ꯄꯥꯕꯒ ꯑꯕꯦꯝꯒ ꯁꯣꯏꯗꯅ ꯀꯣꯏꯅꯈ꯭ꯔꯦ꯫ ꯅꯣꯏ ꯄꯥꯕꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤ ꯑꯩꯅ ꯑꯃꯨꯛ ꯀꯣꯏꯕꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯦꯛꯇ ꯀꯣꯏꯅꯈꯤꯗꯧ ꯃꯉꯥꯏꯔꯦ꯫ ꯁꯨꯝ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯌꯥꯗꯦꯕ, ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯕ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯦꯝꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯅꯕ ꯍꯥꯟꯅ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯊꯣꯏꯕꯒꯤ ꯍꯥꯟꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯇꯥꯃꯣ ꯃꯉꯥꯜ, ꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣ ꯃꯉꯥꯜꯒꯤ ꯆꯥꯅꯅꯕꯁꯤꯡꯗꯣ, ꯆꯥꯕꯤꯔꯣ꯫ ꯊꯣꯏꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯂꯣꯏꯅ ꯍꯦꯛꯇ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤꯅꯦ ꯁꯤꯗꯤ꯫ ꯈꯝꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯆꯥꯛꯅ, ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯂꯥꯛꯑꯒ ꯅꯣꯏ ꯄꯥꯕꯒꯤ ꯍꯥꯟꯅ ꯄꯤꯅꯦ, ꯃꯇꯨꯡꯗꯅꯦ ꯁꯨꯛꯆꯥ ꯆꯥꯔꯣꯏ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯍꯥꯏꯒꯩ ꯍꯥꯏꯖꯜꯂꯨꯔꯒ ꯆꯠꯄꯗꯣ ꯐꯖꯕ ꯅꯠꯇꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯦ, ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯂꯁꯦ꯫ ꯐꯖꯕ ꯐꯖꯗꯕ ꯑꯩ ꯈꯪꯗꯦ, ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯣ ꯍꯥꯟꯅ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯈꯝꯕ ꯍꯧꯒꯠꯈꯤꯕ ꯑꯗꯨꯗ ꯃꯦꯍꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇ ꯍꯧꯒꯠꯂꯛꯇꯨꯅ ꯑꯅꯤꯗꯨ ꯄꯣꯠꯐꯝ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯊꯣꯛꯈꯤꯕ ꯎꯕꯗ ꯊꯣꯏꯕ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯈ꯭ꯔꯤꯁꯤꯅ? ꯑꯕꯦꯝꯁꯨ ꯏꯁꯨꯛ ꯁꯨꯛꯇꯨꯅ, ꯑꯩꯅ ꯇꯥꯃꯣ ꯃꯉꯥꯜꯗ ꯆꯥꯅꯅꯕ ꯍꯥꯟꯅ ꯄꯤꯕꯒꯤ ꯊꯣꯛꯈ꯭ꯔꯤꯅꯦ꯫ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯌꯦ, ꯃꯈꯣꯏꯁꯨꯕ ꯑꯣꯟꯊꯣꯛꯄ꯫ ꯁꯣꯝꯗꯁꯨ ꯈꯝꯕ ꯆꯠꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯇꯨꯅ, ꯑꯩꯒꯤ ꯋꯥꯈꯜꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯩ ꯈꯜꯂꯨꯕꯁꯦ
ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ ꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯣꯏꯔꯝꯃꯤ ꯀꯞꯅ ꯀꯞꯅ ꯆꯠꯄꯁꯨ ꯂꯦꯞꯇꯦ ꯃꯦꯍꯦꯟꯁꯨ ꯈꯝꯕꯕꯨ ꯀꯞꯇꯅꯕ ꯀꯟꯅ ꯊꯦꯝꯂꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯀꯞꯄꯅꯨ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯑꯦ ꯌꯦꯡꯖꯅꯨ ꯑꯩ ꯉꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝ ꯀꯥꯏ ꯍꯧꯖꯤꯛ ꯉꯜꯂꯤꯉꯩꯁꯤꯗ ꯀꯥꯏꯍꯧꯔꯤꯗꯣ ꯐꯔꯕꯅꯤ ꯅꯪꯁꯨ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯌꯦꯡꯕ ꯌꯥꯏꯗꯅ ꯑꯩ ꯑꯇꯣꯞꯄꯒ ꯑꯝꯇ ꯌꯦꯡꯉꯔꯣꯏ ꯌꯦꯡꯗ꯭ꯔꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯀꯣꯏꯒꯦꯅ ꯈꯜꯂꯤꯌꯦ ꯍꯟꯗꯛꯃꯨꯛꯀꯤ ꯃꯦꯍꯦꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗꯗꯤ ꯈꯝꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯦꯍꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯏ ꯄꯥꯕꯒ ꯏꯔꯥꯡ ꯇꯧꯅꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯣꯏꯈꯤꯗ꯭ꯔꯣ ꯑꯩꯅꯦ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯔꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯅꯨꯄꯤ ꯀꯣꯏꯔꯣꯏ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯒ ꯀꯣꯏꯕ ꯌꯥꯕꯗꯨꯕꯨ ꯑꯩ ꯑꯇꯣꯞꯄ ꯀꯣꯏꯌꯨ ꯍꯥꯏꯔꯗꯤꯅꯦ ꯅꯣꯏ ꯄꯥꯕꯗꯣ ꯑꯝꯇ ꯐꯥꯖꯤꯜꯂꯨ ꯅꯣꯏ ꯅꯄꯥ ꯂꯩꯔꯤꯈꯩꯅꯦ ꯅꯨꯄꯤ ꯐꯪꯒꯗꯕ ꯃꯥꯜꯂꯛꯇ꯭ꯔꯦ ꯈꯪꯉꯕ ꯐꯪꯂꯒꯁꯨꯅꯦ ꯅꯣꯏ ꯄꯥꯕꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤ ꯃꯉꯥꯏꯔꯦ ꯐꯪꯗꯣꯏꯁꯦ ꯃꯦꯍꯦꯟ ꯃꯥꯁꯇ ꯃꯇꯥꯎ ꯈꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯩꯗꯧꯔꯨꯅꯤ ꯐꯥꯒꯤ ꯇꯥꯊꯣꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯕꯁꯦ ꯀꯟꯅ ꯁꯦꯟꯅꯔꯤꯕꯅꯤ ꯉꯁꯤꯁꯨ ꯁꯦꯟꯅꯕ ꯉꯝꯗꯗꯅ ꯅꯥꯟꯊꯣꯔꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕ ꯇꯜꯂꯤꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯗꯅ ꯀꯣꯏꯔꯨꯔꯗꯤꯅ ꯀꯣꯏꯕ ꯇꯟꯗꯅ ꯀꯣꯏꯗ꯭ꯔꯤꯁꯤꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯁꯦ ꯑꯩꯁꯨ ꯅꯨꯄꯤ ꯀꯣꯏꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯑꯅꯤ ꯉꯁꯤꯗꯤ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯎꯍꯧꯗ꯭ꯔꯗꯨꯅ ꯆꯨꯝꯅ ꯆꯠꯆꯔꯤꯕ ꯅꯨꯄꯤꯗꯨꯗ ꯃꯤꯍꯦꯟꯅ ꯅꯨꯄꯤꯗꯨꯗ ꯒꯣꯡ ꯍꯦꯛꯇ ꯊꯦꯡꯖꯤꯜꯂꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯑꯁꯨꯝꯅ ꯊꯦꯡꯖꯤꯜꯂꯛꯀꯅꯤ ꯈꯪꯗꯕꯅ ꯊꯩꯗꯣꯛꯄꯁꯨ ꯇꯧꯍꯧꯗ ꯃꯅꯤꯡ ꯍꯥꯏꯔꯞ ꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯃꯤꯍꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯀꯗꯥꯏ ꯈꯨꯠꯇ ꯄꯤꯔꯛꯑꯣ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦ ꯅꯨꯄꯤꯗꯨꯁꯨ ꯃꯈꯣꯜ ꯃꯋꯥ ꯑꯗꯨ ꯏꯇꯞ ꯇꯞꯈꯩ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤꯌꯦ ꯑꯩ ꯀꯩꯁꯨ ꯁꯣꯛꯇꯤꯌꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯍꯧꯒꯠꯂꯛꯏ ꯃꯦꯍꯦꯟꯗꯤ ꯅꯨꯄꯤꯗꯨꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯕꯒ ꯈꯝꯕꯅ ꯇꯍꯥ ꯇꯍꯥ ꯍꯩꯔꯛꯏ ꯏꯆꯟ ꯑꯝꯇ ꯉꯥꯏꯈꯣ ꯅꯨꯄꯤꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯇꯌꯤꯡꯕꯤ ꯀꯧꯏ ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯦꯍꯦꯟ ꯈꯝꯕꯗ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯑꯁꯤꯃꯨꯛ ꯄꯥꯝꯃꯛꯑꯕ ꯑꯃ ꯐꯪꯗ꯭ꯔꯦ ꯃꯇꯥꯒꯨꯝ ꯈꯝꯕꯁꯨ ꯃꯦꯍꯦꯟꯗ ꯐꯠ ꯌꯦꯡꯗꯨꯅ ꯄꯥꯝꯃꯦ ꯀꯩꯗꯧꯔꯨꯅꯤ ꯑꯃꯗ ꯁꯨꯝ ꯉꯥꯎ ꯂꯩꯗꯧ ꯃꯍꯨꯠ ꯌꯥꯔꯣꯏꯀꯣ ꯑꯁꯤꯃꯗꯤ ꯑꯩꯅ ꯄꯥꯝꯈ꯭ꯔꯕꯅꯤ ꯅꯪ ꯄꯥꯝꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯈꯝꯕ ꯍꯟꯗꯛꯇꯤ ꯅꯣꯛꯊꯣꯔꯛꯇꯨꯅ ꯄꯥꯝꯃꯣꯏꯌꯦ ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯗꯧꯏ ꯑꯩꯅ ꯄꯥꯝꯈ꯭ꯔꯅꯤꯅ ꯄꯥꯝꯗ꯭ꯔꯒ ꯀꯩꯒꯤ ꯃꯤꯡ ꯍꯪꯉꯤꯕ ꯅꯪꯒꯤ ꯈꯜꯂꯒ ꯍꯪꯕꯤꯕꯅꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯎꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯪꯕꯤꯕꯩ ꯋꯥꯅꯤꯗ ꯑꯃꯨꯛꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯊꯣꯛꯇꯨꯅ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯅꯨꯡꯁꯤ ꯃꯩꯆꯥꯛꯁꯦ ꯅꯪꯉꯣꯟꯗꯗꯤ ꯐꯪꯍꯟꯅꯤꯡꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯃꯤꯡ ꯍꯪꯕꯤꯔꯤꯕꯁꯦ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ ꯏꯇꯥꯎ ꯌꯥꯔꯦ ꯀꯞꯀꯅꯨꯕ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯕ ꯇꯣꯛꯑꯣ ꯀꯞꯀꯅꯨ ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝ ꯀꯥꯏ ꯑꯕꯦꯝꯃꯛꯅ ꯑꯩꯕꯨ ꯀꯩꯁꯨ ꯈꯟꯕꯤꯔꯝꯗꯕꯁꯦ ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯅꯨꯄꯤꯕꯨ ꯃꯥ ꯈꯛꯇꯔꯣ ꯑꯕꯦꯝꯒꯤ ꯃꯥꯡꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯑꯃ ꯀꯣꯏꯔꯒ ꯂꯩꯅꯁꯦ ꯑꯩ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯄꯨꯛꯈꯤ ꯈꯤꯔꯦ ꯏꯇꯥꯎ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨꯗ ꯅꯪꯁꯨ ꯈꯪꯉꯛꯈꯤꯅꯤ ꯏꯇꯥꯎ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯈꯝꯕ ꯃꯥꯗꯤ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯤꯍꯦꯟꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ ꯃꯤꯍꯦꯟꯅ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯃꯥꯒ ꯍꯥꯟꯅ ꯃꯥꯌꯣꯛꯅꯔꯝꯃꯤ ꯑꯃꯨꯕꯤ ꯃꯆꯥꯅ ꯆꯪꯉꯛꯄ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯅꯄꯥꯒ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯏꯕꯨꯡꯉꯣ ꯊꯦꯡꯅꯔꯛꯑꯗꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ ꯅꯊꯟꯇ ꯂꯥꯛꯇꯧꯕꯩ ꯃꯍꯨꯠꯇ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯃꯥ ꯄꯥꯕꯅ ꯍꯟꯁꯦ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯄꯥꯕꯁꯦ ꯀꯩꯗꯧꯕꯒꯤ ꯊꯣꯛꯑ ꯂꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯑꯃꯨꯕꯤ ꯄꯥꯈꯠꯅ ꯍꯩ ꯅꯄꯥꯅ ꯀꯩꯀꯩ ꯇꯧꯔꯤꯅꯣ ꯍꯥꯏꯔꯛꯎꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯍꯣꯅꯦ ꯃꯤꯍꯦꯟꯒ ꯀꯣꯏꯅꯕ ꯅꯨꯄꯤꯗꯣ ꯃꯥꯒ ꯏꯔꯥꯡ ꯇꯧꯅ ꯂꯩꯔꯝꯃꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯃꯄꯥꯒꯤ ꯃꯔꯝꯗ ꯄꯥꯎ ꯍꯦꯟꯖꯤꯟꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ
ꯑꯃꯨꯕꯤꯁꯨ ꯃꯆꯥꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯤꯍꯦꯟꯃꯥꯁꯨ ꯃꯃꯥꯗ ꯄꯥꯎ ꯇꯝꯕ ꯌꯥꯕ ꯇꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯪꯉꯛꯅ ꯅꯣꯛꯈꯤꯁꯨ ꯇꯧꯏ꯫ ꯇꯁ ꯀꯝꯗꯧꯏ? ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯤꯡꯕꯗꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯈꯣꯟꯊꯤ ꯆꯔꯣꯡ ꯆꯥꯔꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯣꯏꯕ ꯅꯣꯛꯃꯤ ꯊꯣꯡꯒꯥꯜꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯪꯖꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯃꯨꯕꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯤꯒꯤ ꯄꯥꯈꯪ ꯃꯆꯥꯗꯨꯒ ꯀꯣꯏꯅꯕ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯪꯗꯤ ꯏꯔꯥꯡ ꯇꯧꯅꯕ ꯅꯨꯄꯤ ꯑꯃꯇ ꯂꯩꯔꯝꯃꯔꯣꯏꯅꯦ꯫ ꯀꯩꯅꯣ ꯀꯅꯥ ꯏꯔꯥꯡ ꯇꯧꯔꯒꯦ? ꯈꯪꯖꯅꯗꯕ ꯁꯥꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯅꯪꯒ ꯍꯧꯖꯤꯛ ꯏꯔꯥꯡ ꯇꯧꯔꯅꯤꯕ ꯂꯩꯁꯥꯕꯤꯗꯣ ꯏꯆꯥ ꯈꯝꯕꯒ ꯀꯣꯏꯅꯩ ꯍꯥꯏ꯫ ꯏꯆꯥ ꯈꯝꯕꯗꯣ ꯌꯥꯝꯅꯁꯨ ꯀꯞꯄꯤ ꯍꯥꯏ꯫ ꯑꯦ ꯅꯪꯉꯣꯟꯗ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯅꯆꯥꯅꯨꯄꯥ ꯅꯨꯄꯤ ꯐꯪꯗꯕꯗꯨꯅ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯏꯆꯥꯗꯒꯅꯦ ꯅꯨꯄꯤ ꯐꯪꯗꯕ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯆꯥꯅ ꯀꯣꯏꯔꯣꯏꯅ ꯀꯣꯏꯗꯕꯅꯤ꯫ ꯏꯆꯥꯕꯨ ꯀꯔꯤꯗ ꯋꯥꯠꯇꯅ ꯅꯨꯄꯤ ꯐꯪꯉꯣꯏꯗꯧꯔꯤꯒꯦ? ꯐꯪꯕꯨ ꯐꯪꯗ꯭ꯔꯕꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯃꯄꯥ ꯑꯩ ꯂꯧꯔꯗꯤ ꯈꯔꯁꯨ ꯐꯪꯒꯗꯕ꯫ ꯅꯪ ꯂꯧꯗꯅ ꯍꯦꯛ ꯐꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯗ꯫ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯀꯨꯆꯨ ꯈꯔ ꯉꯧꯋꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯀꯨꯆꯨ ꯉꯧꯔꯒ ꯐꯖꯕꯗꯨꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩ ꯉꯥꯎꯔꯤꯁꯦ? ꯑꯃꯨꯕꯤꯅ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯊꯣꯛꯄꯒ ꯃꯄꯥꯒ ꯃꯃꯥꯒ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯗꯨꯅ ꯊꯣꯛꯂꯛꯄ ꯃꯤꯍꯦꯟꯁꯨ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ ꯅꯪꯅ ꯇꯧꯔꯤꯗꯣ ꯏꯇꯥꯎ ꯈꯝꯕꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯀꯣ꯫ ꯏꯇꯥꯎ ꯈꯝꯕꯒꯤ ꯈꯟꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯀꯩꯗꯧꯔꯗꯅ ꯅꯄꯥ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯉꯤꯅꯣ ꯍꯥ? ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯄꯥꯕꯅ ꯏꯇꯥꯎ ꯈꯝꯕꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯒ ꯏꯔꯥꯡ ꯇꯧꯅꯩꯗꯣ? ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯑꯩꯅ ꯇꯧꯕꯒ ꯅꯠꯇꯦ꯫ ꯅꯄꯥ ꯑꯩꯁꯦ ꯐꯖꯃꯟꯗꯅ ꯅꯨꯄꯤꯗꯨꯅ ꯇꯧꯁꯤꯜꯂꯛꯄꯅꯤ꯫ ꯁꯤꯕꯨ ꯅꯄꯥ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯕꯥꯕꯥ ꯅꯒꯨꯟ ꯈꯪꯉꯤꯀꯣ꯫ ꯑꯁꯦꯡꯕ ꯃꯤꯡꯒ ꯂꯣꯠꯇꯅ ꯃꯉꯥꯜ ꯀꯧꯏ ꯀꯥꯏꯅ ꯅꯨꯄꯤꯗꯨꯗꯒ ꯍꯥꯏꯗꯅ ꯅꯨꯄꯤꯗꯨꯁꯨ ꯇꯥꯃꯣ ꯃꯉꯥꯜ ꯀꯥꯏꯅ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦ ꯑꯇꯥꯕ ꯑꯩꯈꯣꯏꯗꯤ꯫ ꯑꯃꯨꯕꯤꯒꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯌꯩꯗꯨꯅ ꯍꯔꯦ ꯅꯪꯗꯤ ꯅꯨꯄꯤꯗꯨꯗ ꯃꯉꯥꯜ ꯀꯧꯏ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯕꯣꯏꯔꯦ? ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯗꯅꯅꯦ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯐꯨꯅꯤꯁꯦ ꯅꯪ꯫ ꯊꯣꯏꯕ ꯈꯖꯤꯛ ꯀꯤꯔꯞ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯗ꯫ ꯑꯃꯨꯕꯤ ꯇꯞꯊꯈꯣꯁꯦ꯫ ꯅꯆꯥꯅ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯕ꯫ ꯁꯤꯕꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥꯗꯤꯅꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯑꯣꯏꯗꯕ ꯉꯥꯡꯗꯦ꯫ ꯊꯣꯏꯕ ꯃꯆꯥꯅꯨꯄꯥꯗ ꯁꯠ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯃꯤꯍꯦꯟꯗꯤ ꯃꯄꯥꯗ ꯎꯁꯤꯠꯇꯅ ꯅꯣꯛꯁꯤꯜꯂꯝꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯗꯤ ꯑꯃꯨꯕꯤꯅ ꯐꯨꯗꯦ ꯍꯥꯏꯕꯗꯪ ꯃꯉꯥꯏꯔꯦ꯫ ꯅꯪ ꯉꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯊꯣꯛꯑꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯃꯨꯕꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯃꯨꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯗꯨꯗ ꯊꯣꯏꯕ ꯃꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯃꯨꯕꯤꯒꯤ ꯏꯁꯧꯗ ꯊꯣꯏꯕ ꯈꯥꯡꯕ ꯉꯝꯗ ꯊꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯊꯣꯏꯕꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯥꯃꯣ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯑꯩꯅꯦ ꯐꯥꯝꯒꯤ ꯃꯐꯝꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯈꯤꯒꯦ꯫ ꯑꯉꯥꯡ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟꯅꯍꯜꯂꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯆꯪꯏ꯫ ꯍꯣꯏ ꯑꯃꯨꯕꯤ ꯃꯥꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯁꯥꯗꯨ ꯁꯥꯔꯝꯕ ꯊꯣꯏꯕꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯇꯍꯥ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕꯗꯨ ꯁꯠ ꯁꯦꯠꯆꯤꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯃꯈꯣꯡꯗꯣ ꯀꯜꯂꯞ ꯊꯥꯡꯗꯨꯅ ꯉꯔꯥꯡ ꯇꯌꯤꯡꯕꯤꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯅ ꯂꯥꯛꯄꯗ ꯇꯌꯤꯡꯕꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯊꯔꯣꯏ ꯍꯥꯞꯄ ꯕꯥꯔꯇꯤꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯊꯣꯏꯕ ꯇꯌꯤꯡꯕꯤ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯇꯌꯤꯡꯕꯤ ꯅꯪꯒꯤ ꯊꯔꯣꯏꯁꯦ ꯌꯥꯝꯅ ꯍꯥꯎꯏ꯫ ꯉꯁꯤꯁꯨ ꯀꯧꯇꯥ 2ꯗꯪ ꯂꯩꯍꯧꯒꯦ꯫ ꯇꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯇꯥꯃꯣ꯫ ꯇꯌꯤꯡꯕꯤꯁꯨ ꯊꯔꯣꯏ ꯀꯧꯇꯥ 2 ꯑꯣꯟꯗꯨꯅ ꯊꯣꯏꯕꯗ ꯄꯤꯔꯛꯏ꯫ ꯊꯣꯏꯕ ꯃꯥꯁꯨ ꯊꯔꯣꯏꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯇꯌꯤꯡꯕꯤ ꯅꯣꯏ ꯌꯨꯝꯁꯦ ꯀꯥꯏꯗꯒꯤꯅꯣ? ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ? ꯀꯩꯝ ꯇꯧꯗꯦ ꯅꯣꯏ ꯌꯨꯝꯁꯦ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ꯫ ꯑꯣ ꯑꯗꯣ ꯅꯪ ꯅꯨꯡꯇꯤꯒꯤ ꯊꯔꯣꯏ ꯈꯨꯟꯕ꯭ꯔꯣ? ꯈꯨꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯅꯨꯡꯇꯤꯒꯤ ꯊꯔꯣꯏ ꯂꯩꯕ ꯂꯥꯛꯑꯅꯤ꯫ ꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯇꯌꯤꯡꯕꯤꯁꯨ ꯅꯣꯛꯇꯨꯅ ꯂꯥꯛꯑꯣ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯉꯥꯏꯈꯣ ꯀꯩꯅꯣꯝꯇꯒ ꯍꯪꯍꯧꯒꯦ꯫ ꯍꯪꯉꯣ ꯀꯩ ꯋꯥꯅꯣ?
ꯑꯗꯨꯔꯣ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯥꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯗꯤ ꯇꯌꯦꯡꯕꯤ ꯁꯤꯊ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯂꯩꯇꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯁꯨꯝ ꯈꯜꯂꯛꯏ ꯀꯩ ꯈꯜꯂꯛꯏꯅꯣ ꯁꯨꯝ ꯅꯨꯡꯁꯤꯔꯛꯏꯅꯦ ꯍꯩꯃꯥ ꯉꯔꯥꯡ ꯈꯛꯇ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ ꯅꯨꯡꯁꯤꯔꯛꯑꯕ ꯉꯔꯥꯡꯗꯣ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯑꯗꯨꯝ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ ꯉꯁꯤꯁꯨ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯃꯐꯝꯗ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤ ꯇꯥꯃꯣꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯀꯣ ꯐꯥꯒꯤ ꯅꯠꯇꯦ ꯇꯌꯦꯡꯕꯤ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯌꯦꯡꯕꯤꯁꯨ ꯊꯣꯏꯕꯗ ꯅꯣꯛꯂꯝꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯂꯦꯞꯍꯧꯔꯤ ꯑꯗꯨꯒ ꯑꯃꯨꯕꯤꯕꯨ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯉꯁꯤꯗꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯑꯃꯨꯕꯤ ꯂꯥꯛꯂꯝꯗꯕ ꯑꯗꯨꯗ ꯁꯣꯔꯒꯗꯨ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯊꯨ ꯇꯧꯅ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯉꯁꯥꯏ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯨꯕꯤꯁꯨ ꯂꯥꯛꯂꯝꯃꯤ ꯑꯃꯨꯕꯤ ꯍꯦꯛ ꯂꯥꯛꯄꯒ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯟꯅ ꯊꯤꯔꯛꯏ ꯊꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯊꯣꯏꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯕꯤ ꯅꯪꯅ ꯆꯠꯂꯨꯕꯗꯣ ꯀꯃꯥꯏ ꯇꯧꯔꯝꯃꯤ ꯑꯃꯨꯕꯤ ꯍꯟꯗꯛꯇꯤ ꯈꯤꯇꯪ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯌꯦꯡꯁꯤꯟꯕ ꯋꯥꯠꯄꯒꯤ ꯃꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯐꯥꯝꯗ ꯊꯥꯗꯔꯤꯕ ꯉꯥꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯂꯩ ꯍꯥꯏꯗꯨꯅ ꯁꯦꯜ ꯄꯤꯔꯤꯕ ꯃꯣꯏꯗꯤꯅꯦ ꯉꯥ ꯃꯆꯤꯟꯖꯥꯛ ꯂꯩꯗꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯃꯔꯟꯅꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅꯦ ꯃꯗꯨꯒꯤ ꯈꯜꯂꯨꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯄꯣꯠꯇꯤ ꯍꯌꯦꯡꯗꯒꯤ ꯑꯩ ꯆꯠꯀꯦ ꯐꯥꯝꯗꯣ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯁꯦꯟꯅꯒꯅꯤ ꯑꯃꯨꯕꯤ ꯃꯇꯥꯡ ꯏꯆꯥ ꯆꯥꯗ ꯍꯥꯏꯔꯛꯏ ꯐꯥꯝꯒꯤ ꯅꯃꯥꯗ ꯅꯨꯄꯤ ꯂꯨꯝꯕ ꯑꯃꯨꯛ ꯆꯠꯂꯝꯗꯅ ꯑꯃꯨꯕꯤ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯑꯩ ꯃꯗꯨꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯈꯜꯂꯤꯁꯤꯗꯤꯅꯦ ꯐꯥꯝꯁꯦ ꯐꯖꯅ ꯁꯦꯟꯅꯔꯒꯦ ꯁꯤꯅꯤ ꯊꯣꯏꯕꯒꯤ ꯉꯁꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯑꯃꯨꯕꯤꯁꯨ ꯊꯣꯏꯕꯅ ꯍꯥꯏꯕ ꯋꯥ ꯄꯨꯝꯕ ꯊꯥꯖꯔꯝꯃꯤ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯐꯥꯝ ꯑꯗꯨ ꯊꯣꯏꯕ ꯃꯥꯅ ꯁꯦꯟꯅꯔꯝꯃꯤ ꯊꯣꯏꯕ ꯐꯥꯝ ꯁꯦꯟꯅꯕꯒꯤ ꯅꯃꯥꯗ ꯇꯌꯦꯡꯕꯤꯒꯁꯨ ꯎꯅꯔꯝꯃꯤ ꯇꯌꯦꯡꯕꯤ ꯃꯥꯁꯨ ꯊꯣꯏꯕꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯕ ꯑꯃꯗꯤ ꯇꯌꯦꯡꯕꯤꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯨꯝ ꯑꯃ ꯃꯌꯥ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯊꯣꯏꯕꯁꯨ ꯑꯃꯨꯕꯤꯒꯤ ꯃꯥꯡꯗ ꯑꯐꯕ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯕꯤ ꯃꯥꯁꯨ ꯊꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯆꯝ ꯆꯝꯅ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯨꯕꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯕꯗ ꯃꯉꯥꯏꯔꯤ ꯃꯤꯍꯦꯟ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯕ ꯏꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯄꯥꯕꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯏꯕꯨꯡꯉꯣ ꯅꯪꯁꯤꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯏꯄꯥ ꯄꯥꯅꯔꯒ ꯂꯩꯔꯤꯁꯤꯕꯨ ꯍꯣꯏꯗ ꯅꯨꯄꯤꯒꯥꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯅꯄꯥ ꯑꯩꯉꯣꯟꯗ ꯆꯥꯛꯇꯅ ꯌꯦꯡꯁꯤꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯂꯣꯏꯔꯦꯍꯦ ꯄꯥꯕꯕꯨ ꯅꯨꯄꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯀꯥꯏꯅ ꯇꯥꯟꯅꯩ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯍꯅꯨꯕ ꯃꯥꯟꯕ ꯏꯆꯥꯅ ꯈꯪꯒꯗꯕ ꯅꯠꯇꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏꯕꯨꯗꯤ ꯍꯅꯨꯕ ꯑꯣꯏꯔꯕꯅꯤ ꯄꯥꯕꯅ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯕꯅꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯕꯥꯕꯥ ꯏꯕꯥꯅꯤ ꯑꯣꯟꯅꯩ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯃꯇꯨꯡꯗꯗꯤ ꯀꯥꯎꯕ ꯌꯥꯔꯣꯏꯀꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯁꯨ ꯀꯥꯎꯔꯣꯏ ꯍꯣꯏ ꯕꯥꯕꯥ ꯀꯩꯁꯨ ꯀꯥꯎꯖꯔꯣꯏ ꯏꯆꯥꯅꯨꯄꯥ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯤꯍꯦꯟꯁꯨ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯃꯤꯍꯦꯟ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩꯗꯅꯤ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃꯅ ꯃꯁꯥ ꯅꯥꯟꯅ ꯆꯠꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯤꯍꯦꯟ ꯅꯨꯄꯤꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯨꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯁꯨꯝ ꯆꯪꯁꯤꯜꯂꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯃꯤꯍꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯛꯁꯤꯜꯂꯛꯏ ꯃꯤꯍꯦꯟ ꯅꯨꯄꯤꯗꯨꯅ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯧꯔꯛꯏ ꯇꯌꯦꯡꯕꯤ ꯅꯠꯇ꯭ꯔꯣ ꯇꯌꯦꯡꯕꯤꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯅꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯌꯥꯝ ꯊꯨꯅ ꯀꯥꯎꯏꯗ ꯑꯩꯁꯦ ꯁꯥꯎꯅꯨꯀꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯒ ꯊꯦꯡꯒꯥꯏꯅꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯅꯤꯡꯁꯤꯡꯉꯤꯕꯣ ꯀꯥꯎꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯒꯤ ꯃꯤꯡ ꯃꯤꯍꯦꯟ ꯀꯧꯏ ꯁꯨꯝ ꯈꯪꯅꯁꯤ ꯆꯝꯅ ꯇꯌꯦꯡꯕꯤ ꯃꯤꯍꯦꯟꯒꯤ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯅ ꯍꯥꯏꯔꯛꯏ ꯈꯪꯅꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯇꯌꯦꯡꯕꯤ ꯃꯤꯍꯦꯟꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯤꯍꯦꯟ ꯃꯥꯁꯨ ꯇꯌꯦꯡꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯍꯧꯏ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯍꯦꯛ ꯆꯠꯈꯤ ꯑꯩꯈꯣꯏ ꯄꯥꯕꯅꯒ ꯍꯥꯏꯔꯝꯕ ꯑꯣꯏꯔꯝꯕꯗꯤꯅꯦ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯗꯅ ꯏꯔꯥꯡ ꯇꯧꯅꯔꯅꯤ ꯁꯤꯗꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯒ ꯑꯩꯒ ꯑꯣꯟꯅꯔꯦ ꯍꯥꯏꯔꯤꯁꯦ
ꯍꯥꯏꯅ ꯍꯥꯏꯅ ꯃꯤꯍꯦꯟꯁꯨ ꯈꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯂꯩꯇ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯌꯤꯡꯕꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯌꯤꯡꯕꯤ ꯃꯥꯁꯨ ꯍꯥꯟꯅ ꯊꯣꯏꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯇꯌꯤꯡꯕꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯌꯤꯡꯕꯤ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ?" "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯇꯥꯃꯣꯁꯨ ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯄꯤꯕ ꯌꯥꯕꯅꯤ." ꯈꯔ ꯑꯣꯏꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯊꯣꯏꯕ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯊꯦꯡꯈꯤꯕꯅꯤ, ꯁꯥꯎꯔꯅꯨꯕꯁꯦ꯫ ꯑꯩ ꯃꯊꯪꯗꯗꯤ ꯉꯟꯅ ꯂꯥꯛꯑꯒꯦ." "ꯏꯃꯥꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ?" "ꯌꯥꯝ ꯀꯟꯅꯗꯤ ꯅꯠꯇꯦꯗ, ꯂꯥꯏꯍꯧ ꯈꯔ ꯍꯧꯕ ꯈꯛꯇꯅꯤ." "ꯑꯗꯨꯗꯤ ꯇꯥꯃꯣ, ꯅꯪꯁꯨ ꯌꯨꯝꯗ ꯉꯟꯅ ꯍꯜꯂꯣ, ꯏꯃꯥꯗꯣ ꯃꯊꯟꯇ ꯊꯥꯗꯣꯛꯀꯅꯨ." ꯊꯣꯏꯕ ꯃꯥꯒꯤ ꯃꯐꯝꯗ ꯇꯌꯤꯡꯕꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥ ꯄꯨꯝꯕ ꯍꯥꯏꯗꯣꯛꯇꯨꯅ ꯇꯌꯤꯡꯕꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯛꯏ꯫ ꯇꯌꯤꯡꯕꯤ ꯊꯣꯏꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ ꯅꯠꯇ꯭ꯔꯣ?" "ꯇꯥꯏ." "ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯨꯝꯗꯕ?" ꯇꯌꯤꯡꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯣꯏꯕ ꯇꯌꯤꯡꯕꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯇꯌꯤꯡꯕꯤ, ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ?" ꯇꯌꯤꯡꯕꯤ ꯊꯣꯏꯕꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ, "ꯑꯁꯤꯕꯨ ꯍꯪꯅꯤꯅ ꯍꯪꯉꯤ, ꯍꯥꯏꯔꯣꯕ, ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ?" "ꯍꯣ, ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯈꯪꯉꯕ?" ꯇꯌꯤꯡꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕꯗ ꯊꯣꯏꯕꯁꯨ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ꯫ ꯇꯌꯤꯡꯕꯤꯁꯨ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯥꯃꯣ, ꯆꯠꯂꯣ, ꯏꯃꯥ ꯃꯊꯟꯇ ꯉꯥꯏꯔꯝꯃꯅꯤ." "ꯍꯣꯏꯕ, ꯆꯠꯀꯦꯕ, ꯄꯪꯇꯥꯟꯗ ꯍꯦꯛ ꯇꯥꯜꯂꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ." ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯇꯌꯤꯡꯕꯤꯗ ꯄꯤꯔꯛꯏ꯫ "ꯇꯌꯤꯡꯕꯤ, ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨ." "ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯔꯛꯏꯁꯤꯕꯣ?" "ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗ ꯁꯤꯖꯤꯟꯅꯅꯕꯅ ꯄꯤꯕꯅꯤ." ꯇꯌꯤꯡꯕꯤ ꯍꯟꯗꯛꯇꯤ ꯁꯦꯜ ꯑꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯇꯌꯤꯡꯕꯤꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯌꯤꯡꯕꯤ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯣꯏꯕꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯍꯥꯃꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯁꯤꯡꯅ ꯇꯧꯕ, ꯇꯧꯗꯕꯁꯤꯡꯅ ꯇꯧꯗꯕ ꯇꯧꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯤꯍꯦꯟ ꯃꯥꯁꯨ ꯈꯝꯕ ꯍꯣꯏꯗ ꯂꯩꯗꯨꯅ ꯈꯝꯕꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯅꯤꯗꯨ ꯍꯤꯞꯃꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯏꯇꯥꯎ ꯈꯝꯕ, ꯉꯔꯥꯡꯗꯤ ꯇꯌꯤꯡꯕꯤꯗꯣ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤ." "ꯊꯦꯡꯅꯔꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯍꯧꯖꯤꯜꯂꯝꯃꯅꯤ." "ꯍꯧꯖꯤꯜꯂꯦ ꯍꯥꯏꯕꯕꯨ ꯇꯌꯤꯡꯕꯤꯅꯅꯦ ꯑꯩ ꯃꯁꯛ ꯈꯪꯉꯝꯗ꯭ꯔꯤꯅꯤꯅꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯑꯩ ꯃꯁꯛ ꯇꯥꯛꯏ, ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯊꯧ ꯁꯥꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯗꯅ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤ." ꯈꯝꯕ ꯅꯣꯛꯂꯒ, "ꯐꯖꯔꯤꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯁꯜꯂꯣꯗꯅ. ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯇꯌꯤꯡꯕꯤꯗꯣ ꯀꯣꯏꯔꯗꯕꯅꯤ, ꯑꯗꯨꯒ ꯃꯊꯪ ꯊꯦꯡꯅꯕꯗꯁꯨ ꯇꯤꯟꯅꯁꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯅꯤ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯖꯤꯜꯂꯒ ꯑꯩꯅ ꯀꯣꯏꯔꯅꯤ." "ꯀꯣꯏꯌꯨ ꯀꯣꯏꯌꯨ, ꯑꯩꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯄꯪꯈꯤ ꯈꯤꯔꯦ ꯑꯕꯦꯝꯒꯤ ꯍꯥꯛꯇꯛꯇꯒꯤ." "ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯑꯕꯦꯝ ꯂꯨꯝꯕ ꯆꯠꯇ꯭ꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯑꯕꯦꯝꯗꯣ ꯌꯦꯡꯍꯧꯔꯣ." "ꯑꯣ, ꯑꯕꯦꯝꯒ ꯑꯣꯔꯦ ꯑꯩꯗꯤ. ꯑꯗꯨꯒꯅꯦ, ꯅꯣꯏ ꯄꯥꯕꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯍꯦꯛ ꯍꯦꯛ ꯎꯅꯩ ꯍꯥꯏꯅ ꯇꯥꯏꯗ." "ꯎꯅꯔꯝꯒꯅꯤ, ꯃꯥꯕꯨꯗꯤꯅꯦ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯈꯪ ꯃꯆꯥ ꯁꯥꯔꯒ ꯂꯩꯔꯕꯅꯤ. ꯑꯩꯅ ꯃꯥꯒꯤ ꯃꯍꯨꯠꯇꯅꯦ ꯑꯃꯨꯛ ꯁꯤꯜꯂꯒ ꯍꯅꯨꯕ ꯁꯥꯔꯕꯅꯤ." ꯃꯤꯍꯦꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯝꯕꯁꯨ ꯅꯣꯛꯂꯗꯨꯅ, "ꯑꯁ, ꯅꯪꯁꯨꯕ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯆꯠꯄ ꯑꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯌꯤꯡꯕꯤꯒ ꯃꯈꯣꯏꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯇꯌꯤꯡꯕꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ "ꯑꯁꯤꯁꯦ ꯇꯌꯤꯡꯕꯤ ꯅꯠꯇ꯭ꯔꯣ? ꯇꯌꯤꯡꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ?" ꯅꯨꯄꯥꯗꯣ ꯇꯨꯡꯗ ꯑꯣꯟꯊꯣꯛꯄꯅꯃꯁꯛ ꯐꯖꯅ ꯎꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯍꯦꯟ ꯌꯥꯝꯅ ꯃꯨꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯇꯌꯤꯡꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯌꯦꯡꯅ ꯌꯦꯡꯅ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯗꯣꯛꯈꯤ, "ꯑꯩꯈꯣꯏ ꯄꯥꯕ ꯃꯥꯟꯈ꯭ꯔꯦꯗ." ꯃꯤꯍꯦꯟꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯝꯕꯁꯨ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ, ꯃꯥꯜꯂꯤꯅꯦ ꯅꯣꯏ ꯄꯥꯕꯨꯕ." ꯃꯤꯍꯦꯟ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯃꯇꯥꯒꯨꯝꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯇꯥꯔꯛꯏ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯅ ꯇꯌꯤꯡꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨ, "ꯇꯌꯤꯡꯕꯤ, ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ.
ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄꯗ ꯅꯪꯒꯨꯝꯅ ꯐꯖꯕ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ. ꯇꯌꯤꯡꯕꯤ ꯅꯣꯛꯂꯒ ꯇꯥꯃꯣꯁꯨ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏ. ꯊꯣꯏꯕꯅ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯔꯛꯄꯒ ꯃꯤꯍꯦꯟꯅ ꯃꯄꯥꯕꯨ ꯈꯪꯀꯧ ꯀꯧꯔꯛꯏ. ꯕꯥꯕꯥ! ꯊꯣꯏꯕ ꯑꯃꯗꯤ ꯇꯌꯤꯡꯕꯤꯁꯨ ꯁꯠ ꯂꯥꯎꯅ ꯃꯤꯍꯦꯟꯗ ꯌꯦꯡꯂꯛꯏ. ꯊꯣꯏꯕꯗꯤ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ. ꯃꯤꯍꯦꯟꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ. ꯑꯩꯅ ꯀꯣꯏꯒꯦ ꯈꯟꯕ ꯅꯨꯄꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯀꯣꯏꯔꯒ ꯂꯩꯔꯝꯃꯤ. ꯈꯝꯕꯁꯨ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯃꯤꯍꯦꯟꯗꯤ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯈꯝꯕꯁꯨ ꯃꯤꯍꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤ. ꯊꯣꯏꯕ ꯄꯥꯈꯠꯂꯝꯕ ꯃꯤꯍꯨꯜ ꯑꯗꯨ ꯈꯔ ꯅꯦꯝꯊꯕꯒꯨꯝ ꯈꯔ ꯅꯦ ꯇꯥꯔꯝꯃꯤ. ꯃꯥꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯔꯝꯗ ꯈꯝꯕꯅ ꯄꯨꯊꯣꯛꯈꯤꯕ ꯑꯁꯤꯗ ꯋꯥꯈꯜ ꯑꯗꯨ ꯈꯪꯌꯥꯡ ꯌꯥꯡꯂꯝꯃꯤ. ꯇꯌꯤꯡꯕꯤꯗꯤ ꯏꯉꯛ ꯉꯛꯅ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤ. ꯉꯔꯥꯡꯁꯨ ꯑꯩꯉꯣꯟꯗꯒ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯛꯄꯅꯤ. ꯀꯩꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯑꯩꯒ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯌꯥꯎꯕꯖꯥꯠꯅꯤ. ꯑꯗꯨ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯉꯛꯄꯅꯤ. ꯊꯣꯏꯕꯗꯤ ꯃꯆꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯔꯝꯗꯕ ꯑꯁꯤꯗ ꯈꯔꯗꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯡꯖꯔꯝꯃꯤ. ꯁꯣꯝꯗꯁꯨ ꯃꯤꯍꯦꯟꯅ ꯀꯟꯅ ꯀꯞꯂꯤ. ꯃꯄꯤꯒ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ. ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯃꯆꯥꯅꯨꯄꯥ ꯑꯩꯅ ꯑꯝꯇ ꯀꯣꯏꯖꯒꯦ ꯈꯟꯕ ꯅꯨꯄꯤꯁꯦ ꯃꯥꯅꯒ ꯑꯣꯏꯅ ꯀꯣꯏꯔꯒ ꯂꯩꯔꯝꯃꯦꯕ. ꯁꯤꯗꯕꯨ ꯀꯅꯥꯅ ꯊꯃꯣꯏ ꯆꯥꯛꯑꯣꯏꯗꯣꯏꯅꯣ? ꯑꯩ ꯊꯃꯣꯏꯁꯦ ꯀꯥꯏ ꯄꯨꯕ ꯉꯝꯗ꯭ꯔꯤ. ꯈꯝꯕ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯇꯥꯎꯕꯨ ꯊꯦꯝꯂꯝꯕꯅꯤ. ꯃꯇꯥꯎꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ. ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ. ꯈꯜꯂꯨꯔꯒ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯏ. ꯃꯆꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯃꯄꯥꯅ ꯀꯣꯏꯔꯒ ꯂꯩꯔꯝꯃꯤꯁꯤꯗꯤ. ꯃꯤꯍꯦꯟ ꯀꯞꯅ ꯀꯞꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯣꯛꯑꯣ ꯍꯥꯏꯒꯦ? ꯑꯩꯁꯦ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯅꯪ ꯊꯃꯣꯏ ꯀꯥꯏ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯕꯅꯤ. ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯇꯩ ꯅꯨꯄꯥ ꯑꯣꯏꯔꯝꯃꯨꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ. ꯑꯩꯈꯣꯏ ꯄꯥꯕꯃꯛ ꯑꯣꯏꯔꯝꯕꯁꯤꯗꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯂꯧꯈꯠꯐꯝ ꯈꯪꯗ ꯀꯥꯏꯔꯕꯅꯤ. ꯌꯥꯔꯦ ꯀꯞꯄꯅꯨ. ꯑꯩꯒ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ. ꯑꯩꯅ ꯀꯣꯏꯒꯦ ꯈꯟꯕ ꯅꯨꯄꯤꯗꯣ ꯅꯣꯏ ꯅꯄꯥꯒ ꯏꯔꯥꯡ ꯇꯧꯅ ꯂꯩꯔꯝꯃꯤꯗꯨꯗꯤ. ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯀꯥꯏꯕ ꯊꯃꯣꯏꯁꯤꯗꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯀꯥꯏꯔꯤꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯝꯃꯤ. ꯑꯅꯤꯗꯨ ꯂꯝꯕꯤꯅꯤ ꯀꯥꯎꯗꯨꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯝꯃꯤ. ꯊꯣꯏꯕ ꯃꯥꯗꯤ ꯃꯆꯥ ꯎꯅꯤ ꯈꯟꯕꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯊꯣꯛꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯤꯍꯦꯟꯁꯨ ꯃꯄꯥꯅ ꯊꯣꯛꯂꯛꯇꯕ ꯑꯁꯤ ꯎꯕꯗ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ. ꯑꯩ ꯎꯅꯤ ꯈꯟꯕꯗ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯊꯣꯔꯛꯇꯦꯅꯦ. ꯑꯩꯗꯤ ꯊꯃꯣꯏ ꯀꯥꯏꯔꯁꯨ ꯆꯥꯛꯇꯤ ꯆꯥꯗꯕ ꯌꯥꯗꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯆꯈꯣꯝ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯑꯃꯨꯕ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯃꯤꯠ ꯇꯥꯔꯕꯁꯤ ꯐꯥꯎꯕꯗ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ. ꯏꯕꯨꯡꯉꯣ, ꯅꯄꯥꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ. ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯌꯦꯡꯉꯨꯆꯣ. ꯏꯃꯥ, ꯄꯥꯕꯗꯣ ꯅꯨꯄꯤ ꯃꯥꯏ ꯆꯦꯟꯖꯔꯝꯃꯖꯅꯤ. ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ. ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎ. ꯍꯩ, ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯅꯗꯤ ꯁꯣꯝꯗ ꯄꯥꯈꯠꯂꯤ. ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯂꯒ ꯍꯦꯛ ꯂꯩ. ꯅꯆꯥꯅ ꯉꯥꯡꯉꯤꯁꯦ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯅꯠꯇꯦ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ. ꯍꯣ ꯌꯥꯔꯦ, ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯅꯄꯥꯗꯣ ꯑꯝꯇ ꯊꯤꯔꯨꯆꯣ. ꯃꯤꯍꯦꯟ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ. ꯃꯤꯍꯦꯟ ꯃꯄꯥꯅ ꯆꯠꯂꯝꯒꯗꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯃꯍꯥꯛꯁꯨ ꯁꯣꯔꯣꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯉꯩ ꯌꯨ ꯊꯛꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ. ꯑꯩꯈꯣꯏ ꯄꯥꯕ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ? ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯀꯩꯗꯧꯔꯤꯕ ꯑꯁꯤꯗꯤ? ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯊꯣꯏꯕ ꯃꯆꯥꯗ ꯎꯌꯨꯝ ꯌꯦꯡꯗꯨꯅ. ꯏꯄꯥꯒꯤ ꯃꯤꯍꯦꯟ, ꯏꯄꯥ ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏ. ꯑꯗꯨꯅ ꯏꯄꯥ ꯉꯁꯤꯗꯤ ꯈꯔ ꯉꯥꯎꯔꯦ. ꯃꯤꯍꯦꯟ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯀꯣꯛ ꯈꯣꯠꯇꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ. ꯀꯔꯤꯅꯣ? ꯃꯆꯥ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯃꯄꯥ ꯃꯥꯅ ꯇꯧꯔꯒ ꯂꯩ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ. ꯁꯣꯟꯕ ꯈꯛꯇꯅꯤ ꯆꯤꯟꯕꯥꯜ ꯊꯣꯛꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯕꯥꯕꯥ, ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ. ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ.
ꯊꯣꯏꯕ ꯃꯥꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯒ ꯅꯪꯅ ꯆꯤꯡꯉꯤꯕꯗꯣ ꯀꯥꯏꯗꯅꯣ? ꯏꯄꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯆꯤꯡꯉꯤꯕꯗꯣ ꯊꯥꯗꯣꯛ꯫ ꯍꯣꯏ ꯍꯥꯠꯂꯒꯦ꯫ ꯊꯣꯏꯕ ꯀꯞꯇꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯏꯆꯥ ꯅꯨꯄꯥꯅ ꯑꯩ ꯍꯥꯠꯇꯣꯔꯦ꯫ ꯃꯤꯍꯦꯟ ꯃꯄꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ ꯉꯥꯎꯔꯕꯣ ꯄꯥꯕꯨꯡ? ꯑꯩ ꯅꯪ ꯀꯩꯁꯨ ꯍꯥꯠꯂꯣꯏꯌꯦ, ꯌꯨꯝꯗꯅꯤ ꯆꯠꯇꯣꯏꯁꯦ꯫ ꯊꯣꯏꯕ ꯂꯥꯎꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯥ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯆꯤꯡꯂꯤꯕ ꯑꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯌꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯅ ꯆꯠꯐꯝ ꯊꯣꯛꯄ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯄꯅ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯑꯆꯤꯛꯄ ꯑꯗꯨ ꯊꯨꯒꯥꯏꯔꯗꯨꯅ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯊꯣꯏꯕ ꯃꯄꯤꯒꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯌꯤꯡꯕꯤ, ꯅꯪ ꯐꯠꯇꯤ ꯐꯠꯇꯦ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯇꯣꯝꯕꯤ ꯑꯣꯏꯁꯨ ꯑꯣꯏꯍꯟꯒꯦꯅ ꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯍꯦꯟ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ꯫ ꯕꯥꯕꯥ, ꯀꯩꯅꯣ ꯇꯥꯌꯤꯡꯕꯤ ꯆꯦꯟꯈ꯭ꯔꯕꯣ? ꯆꯦꯟꯈ꯭ꯔꯦ꯫ ꯅꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯒꯦ ꯈꯟꯕ ꯇꯥꯌꯤꯡꯕꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥ ꯆꯦꯟꯈꯤꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯌꯨ ꯊꯛꯇꯨꯅ ꯃꯥꯕꯨ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯆꯥꯛ ꯈꯥꯡꯉꯤꯕꯁꯦ꯫ ꯃꯤꯍꯦꯟ ꯃꯥꯁꯨ ꯈꯪꯂꯦ ꯃꯄꯥꯅ ꯉꯁꯤ ꯌꯨ ꯊꯛꯂꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯈꯜꯂꯨꯕꯗꯒꯤ ꯈꯪꯅꯣꯡ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯊꯣꯏꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯔꯥꯡꯇꯅꯤ ꯇꯥꯃꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯝꯕꯗꯣ, ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ, ꯃꯥꯕꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯃꯤꯍꯦꯟ ꯃꯄꯥꯅ ꯃꯄꯤ ꯇꯥꯅ ꯋꯥ ꯉꯥꯡꯂꯤꯕ ꯑꯗꯨ ꯌꯦꯡꯅ ꯃꯆꯥ ꯑꯩꯐꯥꯎ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯄꯥꯕꯅ ꯀꯣꯏꯔꯒ ꯂꯩꯔꯝꯃꯕ ꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯦ, ꯑꯗꯨꯒ ꯄꯥꯕꯗꯤ ꯄꯥꯈꯪ ꯃꯆꯥ ꯁꯥꯒꯠꯇꯅ ꯅꯨꯄꯤ ꯀꯥꯏꯅꯔꯦꯅ ꯌꯨ ꯊꯛꯇꯅ ꯉꯥꯎꯗꯅ ꯂꯩ꯫ ꯁꯤꯗꯅꯤ ꯃꯤꯅꯁꯨꯅꯦ ꯃꯄꯥ ꯃꯆꯥ ꯑꯣꯟꯅꯔꯦꯅ ꯍꯦꯛ ꯍꯥꯏꯔꯤꯗꯣ꯫ ꯍꯣꯏ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯁꯅꯨ, ꯆꯨꯝꯗꯅ ꯍꯥꯏꯔꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯌꯥꯔꯦ ꯄꯥꯕ ꯂꯥꯛꯑꯣ, ꯌꯨꯝꯁꯨ ꯌꯧꯗꯣꯔꯦ, ꯈꯔ ꯊꯨꯅ ꯆꯠꯁꯦ꯫ ꯊꯣꯏꯕ ꯌꯨꯝ ꯌꯧꯗꯣꯔꯦ ꯍꯥꯏꯕꯗꯨꯗ ꯑꯃꯨꯕꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯕꯨꯡꯉꯣ, ꯅꯃꯥꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯅꯃꯥꯅ ꯑꯩꯅ ꯉꯁꯤ ꯌꯨ ꯊꯛꯏꯁꯦ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤꯅꯦ ꯈꯪꯉꯗꯤ ꯑꯩꯗꯤ ꯐꯖꯅ ꯄꯣꯞꯄꯅꯤ꯫ ꯏꯃꯥꯁꯦ ꯀꯤꯗꯤ ꯀꯤꯕꯣꯏꯔꯦ, ꯅꯃꯥꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ꯫ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯗꯤ ꯃꯇꯨꯡ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯕꯗ ꯇꯧꯕ ꯌꯥꯔꯣꯏ꯫ ꯇꯧꯔꯣꯏ ꯍꯥꯏꯔꯗꯤ ꯍꯥꯏꯗꯣꯛꯑꯣꯏ, ꯇꯧꯅꯤꯗꯤ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯊꯣꯏꯕ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯑꯩ ꯃꯇꯨꯡ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯖꯔꯣꯏ, ꯉꯁꯤꯗꯒꯤ ꯅꯨꯄꯤ ꯈꯤꯔꯦ꯫ ꯑꯗꯨꯒ ꯅꯃꯥꯗꯣ ꯃꯁꯛ ꯊꯤꯌꯦꯅ ꯑꯩꯅ ꯊꯧꯁꯥꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤ, ꯑꯗꯨꯅ ꯅꯃꯥꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯊꯗꯨꯅ ꯃꯆꯥꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯀꯩꯅꯣ ꯄꯥꯕ, ꯍꯧꯒꯠꯂꯣ, ꯃꯤꯅ ꯎꯕ ꯌꯥꯎꯔꯒ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ꯫ ꯊꯣꯏꯕ ꯃꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯥꯕꯅ ꯅꯨꯄꯤ ꯀꯣꯏꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯆꯥ ꯑꯃꯨꯛ ꯀꯣꯏꯔꯒꯦ꯫ ꯅꯍꯥꯟꯈꯩ ꯄꯥꯕ ꯂꯩꯗꯅ ꯑꯩ ꯅꯨꯄꯤ ꯐꯪꯗꯗꯨꯅ ꯂꯩꯕꯅꯤ, ꯉꯁꯤꯗꯒꯤꯗꯤ ꯐꯪꯒꯅꯤ꯫ ꯀꯣꯏꯔꯣ, ꯏꯄꯥꯅ ꯌꯥꯏ, ꯀꯣꯏꯒꯗꯕꯅꯤ꯫ ꯏꯄꯥꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯅꯨꯄꯤꯒ ꯄꯨꯡꯈꯤ ꯈꯤꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯕ ꯃꯥꯁꯨ ꯅꯨꯄꯤ ꯀꯣꯏꯕ ꯈꯣꯠꯄ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯤ ꯎꯕꯗ ꯑꯃꯨꯕꯤ ꯑꯃꯗꯤ ꯃꯤꯍꯦꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯅꯨꯡꯁꯤꯅ ꯂꯩꯈꯤꯔꯝꯃꯤ꯫